Morning. Northeast Window TV na sandok sariba news analysis miyang tabiribo punamakpu ahanba magtada taramna okchari ngasi pause singda kari karamba pau phongna khebagi haibadu khananabagi damakta ekhoi studio sida lengsenduna laibire oza wangkemsa siamjai former president amjo editor kanglei paki maira ozabu Northeast Window ki maikaidagi taramna okchari ahanba sidu oza pause ayambada phongna khiba pau amatang lokhatjage अखोगी एडिशनल एसपी अमित सखंगदबसिंगना फारुरे गाड़ी सिंग थुगाइरमले वांखई माइकैदा नोंमै राउंड कयामरुम काफ्रे नोंमैना पानबा यावना फुरम्बा मियोय मंगा सोक्तुना हॉस्पिटल लाइकनख्रे हाइरिबा थौदोग असि एडिशनल एसपी अमितना लुचिंगबा टीम अमना मियोय खरा फाखि हाइबगी वाहौदा सखंगदबसिंग अदुना अमित की युमदा अटैक तौरखिबदगी सुमाइना थोखिबा थौदोगनि हाइना फोंग ओजा सिगी मतंगदा करी वफम थंबिनी आई थमजगे मैं पुनः कोई खुरमजरी मसे कोई चाना हमगिरी बसे कोई ngasi pauche singgelun ba koida phongre kani ba thogdo wa thok ma thoe har gana koi gi miyam gi mina kong ore ba koi pauche singna thokum da salaga er mari le na su unara ganda miyam amusung akoi gi lenga ki mamang da sini haibu da singba thambari pawmi haiba pawgi simba mabira koi gi no friend no enemy jegna ba sumbar haiba lekti akoi chamane aduna ngasi manipur phongbirba koi local koi gi pauche sing ade electronic media sing phongbirba sing asi mafam dura salaga na famdo kai dori kholi haibu gi kan miyam da amba sulaga ga thammani aduna akoina nenaja duriba si akoina masi haira ai masi hairaga angona sokani adu si tawne haba wa durati haibu ko asengba sumudura koina public domain da ko thamba amba asi akoi gi ngamba tai aduna ngarangi Infan iski wangi thokri beche yam noi taba mani ai thamjabada manipur gi law order yang gi punsi lanthum ring action bada akui manipur police lauri beche di thawda tom chawre ni ngasi ba manipur apun manipur ma oina laiba kholiba myam punam ngasi gi ngak seliba ka punam ga se kanan tor I state security force aduda manipur police action mana ching machung tam khaidi ama khawde toy khadir moina ngak tar lai ne ba adugi mathak to manipur ha bese insurgency port oiba state amane ba lalobagi irang yam kan ba mari ba king tam amona hanjan gadi haidana adum lalobagi irang kan ba asida aspa thamdana ko leirba dubo mesena manipur police logi ba role adu butu chawre ba manipur police I appreciate ai yam thakin ngai ne ba adugi marak sida hujaki manipur je mamang chahi jul ama sorry akmamang chahi ko gi 2023 gi me ahum digi thuiba kanglup ki irang anigi irang haiba mase kadawi have the honorable citizen high reba narco terrorist and high reba terrorist high se honorable citizen nintun piki beneba adu gumba terrorist ko ki terrorist ba na miyam gi matakta landarak pani high reba adu gumba narco chin ko ke narco terrorist ba miyam khulai pai da mi gi matakta numai kapsuli adagi asi ba da lepta na moina landarak pa tham tara sure tha tara sure ba so da bharat ki prime minister union home minister dai ma pun mangna Lucian ba amata hone bide manipur se indai union da yaudra bugum ma tawdon leibagi amta ubire je mayam pende ba asu sang ba je mayam pende adu manipur police na ngak na laibani adu kasiba tha tara suro ga lucian no yam kan irang je leiri kadawi mi chani gi bathak sigre adagi mi jum lising manga gi bathak bai thadana tangoi on leigre laifam chahum ni tabagi mi lising humpu gi bathak ta humpu mari ro lilik gi bathak wa tawan ba hom da leidra mogi right to lab adagi mogi sigi ko fundamental right ko human right phangthadana ko loi wadra punsi lilibani aduga manipur hingiba miyam punabak leira punabak se subo no phang khangdadana right tamam khangdadana to kwang thong hangdadana papung phana hangdadana district khuding maktam leidana loi bak se koi economy se ale kha leirabane ba sumba ori film asida okay manipur lo no ro ngakpada aduk jaw thawang lawriba idesen SP magi amit ko Infan iskini maso yam singthare ngai oiba yang aduma police officer ameriko adubu mangon da fawa ko gi mai mai sanga na sanga ganda ko gi numai kapsele yum gi ora bara le jedra property ko lanthum mahan beji phate dana lanthum tore numai kya kapsedna thangri ba miam puno te miam puno ko gi mihun thagat pam bi pai ba puno bu ole adagi masamak laiba sakhang da kangbu haibse ngasi local paper sing adagi ratu media kanama da haide torbi kangbu do sini heb haide ba sakhang da khulai pai ba han haye ba ko aduna masaba police pu phara pu bungam baji loira bani ne
पुलिस फार पूर्व गंपुन भाई लोबदी याब शक्ति क्या लेन मदगेबो सी असमान तौदना कोई मणिपुर पुलिस फार पूरगाना इमुंग मनुंग मै कासिन आखि खंग पीरबा मी सोहरबा को अरे के थंगबा नाइबर जुंगनबा मयाम पुनो मयाम जि थोंग रोंदर खंगरबा सिसु कराइदा इम्फाल मेगुन गुमरिनी इम्फाल मेगुन गुमरेबा अदुदि मणिपुर लोन ऑर्डर से मणिपुर ngana ngak pangamibra lo order do le order to karanda tawrige hai bisim biya mang ta ayaba adudi kulai pajadaba ai khoi ne me pon bak nei si ko kwai tawdori ba basidi ko gi sidi wa khara ngangi sorry happy gane phar purga da ka pa tomba phar purga ekta ko gi makhong ko heta tawdana tawba huji social media uriyana manam takot phubule uriyana manam takot phudana u social media da thagaleba in human ahen ba to so to uriyana adu lenga ki mamang dani lenga kari to no phuri no kari marang da ai chapal bang ni ai gi thabuk logu ne bje ngasi mafam batam da logu ra ba si akoi gi kurai pajada ba misam urba pajami am akoi yam pi de ba ji sidi ya ro si ai lai tabla ba uragi de kadu da ge ba adu ni ngarang gi election sp bu phara ganda arigi mayum ni longmena kafil la ganda masak na be iming ni manipur gi dam thawang ro rupani masam bukso du mayam ideal oiba phijam nga oiba police officer man hai ai thamjage akoi gi ko sai no ni adu suman tawtar ga di ai ni se thamjini gi di ngarang mangona sathari ba mangona phuri ba numai kapsil ba mayam puno mayam do sakam de biching yo mu na taw chumbane no khalang gane ba ko achumbo obeta gi public domain da thammo ba ngarang ni kapsil bi do ko saklu la ga taw di phate saklu la taw di phate de sakam de pimbu se ba ga ha bi do phate ba aduri mayam na kari ur kani mayam ni ba ur kane ba aduri ngarang taw ru ba ka bu dra election sp masabang sila la me mala la bai dabakta ko na mana ko na numai kapi ba mayam de imu thukai ban sumai tawni kabu da ko senior hai ba ha ko ba khuge adu no da ni pa hai bijli no ai ji singi singong le gani singdol le gani haw pham le gani ba haw pham de le hello maram de piu adu ga da ko na sai taw ne ha je hai ba ngong de le ba adi le ngang na su kai gi tab to le ga kan pa to chwang to ro ga da ngang taw mu sini ngan mai thab de sini ha mai thab ka mu ne su akune taw ne ba bi thom ba mu gi asin be ba bi khang lo ba kudubai ai chai panjara da manipur gi akoi gi bharat gi lega na koi ai na ya da bala ro ne la thok khre bala lok kya na mi kya phar ga makhong lu me ka pam mi dina ai ka pam ga na ka jo gi nuwa la ka pa na pa bi to men ha re ba na akoi pa phar wa mi do ma si kawi mana ne sumai na miyam so pa thabak ai ka ba thabak mi gi thabak tok torum ba gi ma bo khre warak pani si to buni hai bi hai do re ba ji adum si akoi adum mem nuai pi le ba ko adu latana manipur university de gi masak ra kya ma makhong nu ka phi dina ha sei kai ma ba khamni makhong nu me ka phi ju nu me ka pa lu ra ganda ka phi ba khon la ro bulu adu su phajana hai re ba ma aram thau to bu si to bu ne na chumai na miyan ba ka galo transfer u hello ba ligli de sing ha pa don ol lo ba si u lo ba adu latana ko gi lo na chala ka sakham da ka bu nu me na ka pa me jum thu gai ra me phara pure adu to ra ga ga si ba da lengak na chu lengak chi intelligent number 1 in India aje kadai gi CBI adu da lei bande base SIP adu da India gi security kan ba leitre adu na ngara adu hai ba ngam de ba mi ma para pure ai ba papam ta thi ba ngam de phare mi du kan hai ba ngam de adu na sumaina ai khoi ma sen gi mar ka spain tong ne ba che yam patte yek na ba khuba khuru ga du khi gani ai khoi imation ga tani imamat gi bacha ngal tani lamdam si gi khoi pok pa ngal tani adu na di ai khoi ba chen je nai aran ma karino ai ga asoi ba karino haibidi table da wari sadra solution aba pur daga ne lotion ba phagani ko gan ka sen da ko apabu oiroi gan ka sen apabu oiroi akoi gi gundai jam na ga ya de dadagiri gi thabuk ta ko ho dadagiri sadana hindi film uri ba film ke da puri ba texas ki type da ha american ko sida ka ju ka du ngone so apabu pur oi ba aduna ko ba chen tv da phamina si aduga tawru ga so ai na saru re ai na thau re mayam ai lang hirang piu aduga akone tawru ba thabdu su ko manas manipur fugai na ba tawrum bagi si tawbuni adu tawbuni habdo public domain mayam thamu lenga su kurta ai ngo action la kola kara kanana tawbuno he and the heart kanano habdo lenga su puthu thamu lenga su pakhong chalaga thamba tarumi kabul pakhong chalaga thamba pakhong chu phong de le ba taragadi miyam kari oigane ba yam horrible yam kirani yap kirani mi yam se akoi ai leitraba mu leitraba akoi gi sa nga gi mi sa ba mi hat pangamba mi mache machet ka jaga am akoi je
खुलाई पैचल मैम मगता अखोई मिचम हिंबगी फिल्म लानेब अदु तौबीगनु अदुना ngarang Manipur police pu phaba mai dun mai kasu loirabani na adu bicham ke udorige du adu urage di koi sida haye ni di mantri bandon ari MLA atai mai por bakti security na mai escort ro sali babura gi quarter da mai nu quarter da munem bakchi question laga na nu mai pai da ngak ter mun ngak lai ri mu de ki to ngam moi na lai ri ba bicham baza sing ngak pi na chembe lai te akori akoro escort na ngai adagi Manipur ngar ngai Manipur police akoi gi severe protector ngapi cheme leirabani hada khaleba adu lengak te khuri sore khudi nungai ngasi sireba kabu irang kita akhogi ai lone bi yaude ai gi sire ipari imom yaude isu isa yaude sijene bi bisam plan situation wa leiba khanbi ramba taragadi lengak mapu oirabra lengak sachan to biribra lo meter oirabra haiwa bam laayaba aduna Manipur bo nungmei gi lebak nungmei sakhang gem noi pai pasing sakhang gem noi pai pasing gi adu gumba Rakai bung danda phom atu mot ko hindi gelo lenga se fajan boy go tabu kana no thiru ka na wari sabiu atu tabu ka mun so nu pa thok na ngarang tabu je khone ne hari bu pa jana pulu subjare si lalame si torme atu gi damok ta khone ne ma bu parat tambi bani adu khone tabu ki helu jo sori hai bu do hai bu thu itam jagi ba thaga chai thangda lak chani mana Mathang dalak chaning bana ngasi kaithel sangsingda khongjang sangsinbiu numidangda maira rally chatpiu haina kuki militant singa taunari basu asi makhata na sangthahandana ba hayeng ayuk pung 13 daina 12 fawagi manungda ekogi Manipur da leiriba kaithel sangsing ayambada ekogi wakat mifam phambiu amadi maira gi rally chatpiu haina kokomi gi coordinator Somendro thoksamna phongdokre jasi ki matangda na kari wafam thambini ai khum jage cái đồ này khôi gì khôi cái tàu biri ko khôi cái ko chene hong cái Manipur cái assembly khôi cái mi pham ba hau biri hau re ga khôi cái Manipur cái speech society bayam ga pun ba khôi cái adum ba oi ba khôi cái kokomi ko yamna Manipur cái damuk ta khôi ka thok tana thabak taw tana khôi cái bayam bu duchung dramit bai pangal leba Manipur jeng na ba kana no khang na thabak taw ba kam om le ko aduna aina thamjilung madi ai thamjage hujik akogi Manipur lenga ka akogi kuki gi la role akogi tonga tonga ba akogi kun manga ronga akogi suspension of operation si akogi kana chatla na ko sadam de aroi ba numbe si ngasi oigini haina ta jai sajok tu correction la no ro ko do adu araga de akogi suspension operation gi sugi ground ni si paja nga nga sakadam ne ba lenga Manipur lenga to ro ga tawnuri bene ko tawla ba si akogi hujiki Manipur gi thoiba akogi kalupane gi lan marak sida su da leire ba koi koki militant sing bayam se mana su gi ground run se ngang na chatre bi khange ba kai no habadi makhoi gi oi ba jijing te kiem da thiru matam da mo yam ta leirum dre kulai leirum dre ba Manipur la khange bharat la khange ba aduna di mona jijing kiem gi thami ba so londra ahum lona do so leiri ba pai ra ganda koi gi Manipur gi koi gi bisam parja myam da sepe immersion tan bi gi sida ku numai ka pa yaw re ya bi masana khange ba 나게 그 Manipur nya 바름데 Manipur nya 수로 또 하름데 거 아주 수기 그라운드 투가가 타도로 엔티 소셜 오이반 부 투가로 타복 또 이렇게디 말을 내가 다 아래 Manipur lenga 수지 록톡 우 와카타나 상토크누 하이비시 거기 하이붐 도부 아무래 봐 타는 주 빠르게 미 하도 발라 야로 할로 과 아주 또 오바 어더니 아들 고고미나 아주 버로 로비라 간다 Manipur 미함 부는 먹세 masing kasi mass protest tawsi rally satsi shanti da akoi demand na manga tharaga Manipur gi suro ko kadabani su lok tu gadam de sembi da agware lobi gadam ni haiba tawse achulo kongtang ni masida kui miyam gi kholaw haiba si sor gi kholaw ni miyam na lenga gi sembi ni miyam na bot pir gi mem dut khali ne ba ado miyam gi kholaw ta pir ta taraga di isor gi kholaw ta da ba sa ma na ye ba sembi ba ki tar ma lai tai ma pu ma lai ba tai ma pu no urong ne khoi tawri je pian da je le no ne ba aduna magi lamun khumbaduna tamna tamna ishorgi adi wane ba huti Manipur ne ware Manipur punda le birbe chung tam ta khaibde Manipur naga gi lam haib leite meite gi lam haib leite kuki gi lam haib leite ko meite pangel lam haib leite bunam ba se Manipur le gak sarkar gi bakada le bari adu kadowi sidi kuki jo sin kuki mai bam bi ma pani changpa mayam jawre ba jawro kana Manipur gi separate administration le gi dabani haide sigi mathak ta kuki gi MLA tara duna
ꯑꯩꯈꯣꯏꯒꯤ ꯑꯥꯒꯁꯀꯤ ꯇꯥꯡ 18ꯗ ꯐꯝꯈꯤꯕ ꯑꯇꯦꯟꯕ ꯃꯤꯐꯝꯗꯣ ꯑꯗꯨꯐꯥꯎ ꯁꯔꯨꯛ ꯌꯥꯗ꯭ꯔꯀꯥꯟꯗ ꯁꯦꯐꯤ ꯏꯟꯚꯦꯁꯟ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯅ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ DGP ꯊꯝꯒꯗꯕꯅꯤ ꯇꯣꯉꯥꯟꯕ ꯁꯦꯛꯔꯦꯇꯔꯤ ꯊꯝꯒꯗꯕꯅꯤ ꯍꯥꯏꯗꯅ ꯚꯥꯔꯠꯀꯤ ꯂꯨꯆꯤꯡꯕ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯗꯅ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯥꯎ ꯆꯠ ꯋꯥ ꯅꯣꯝꯅ ꯈꯣꯠꯇꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯆꯠꯂꯤꯑꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯣꯀꯣꯃꯤꯅ ꯍꯥꯏꯔꯤꯕ ꯏꯃꯥ ꯁꯔꯕꯤ ꯏꯃꯥ ꯃꯌꯥꯝꯅ ꯇꯨꯡꯒꯤ ꯌꯨꯝꯕꯤꯅ ꯑꯣꯏꯒꯗꯕ ꯅꯍꯥꯔꯣꯟ ꯃꯌꯥꯝꯅ ꯃꯌꯥꯝ ꯄꯨꯔꯣ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯀꯨꯀꯤꯒꯤ ꯂꯝꯅ ꯍꯥꯏꯕ ꯂꯩꯇꯦ ꯃꯩꯇꯩꯒꯤ ꯂꯝꯅ ꯍꯥꯏꯕ ꯂꯩꯇꯦ ꯅꯥꯒꯥꯒꯤ ꯂꯝꯅ ꯍꯥꯏꯕ ꯂꯩꯇꯦ ꯃꯩꯇꯩ ꯄꯥꯡꯒꯤ ꯂꯝ ꯍꯥꯏꯕꯗ ꯏꯃꯥ ꯑꯃꯠꯇꯒꯤ ꯑꯩꯈꯣꯏ ꯑꯃꯠꯇꯒꯤ ꯂꯝꯅꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤꯅ ꯂꯥꯎꯔꯛꯄꯅꯦ ꯑꯗꯨꯗꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯨꯃꯥꯏꯅ ꯃꯤꯌꯥꯝꯅ ꯁꯤꯐꯥꯎ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯄꯥꯝꯗꯦ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯄꯥꯝꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯗꯣ ꯄꯨꯟꯅ ꯁꯣꯂꯤꯗꯔꯤꯇꯤ ꯑꯣꯏꯅ ꯎꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯀꯣꯀꯣꯃꯤꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡꯗ ꯏꯔꯥꯡꯁꯤ ꯀꯟꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯟꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒ ꯎꯅꯗꯅ ꯍꯤꯔꯝ ꯅꯤꯄꯥꯟꯗꯒ ꯑꯩꯈꯣꯏ ꯌꯥꯅꯕꯒ ꯄꯨꯔꯛꯇꯅ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯟꯅꯗꯅ ꯑꯗꯨ ꯇꯧꯕ ꯌꯥꯎꯔꯕꯅꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯤ ꯇꯧꯔꯤꯅꯤꯀꯣ ꯑꯗꯨꯅ ꯑꯩ ꯊꯝꯖꯕꯗꯤ ꯃꯌꯥꯝꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯀꯟꯁꯤ ꯍꯥꯏꯕꯅꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯥꯡꯈ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯀꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯑꯝꯇ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕ ꯑꯄꯨꯟꯕ ꯅꯨꯡꯉꯥꯏꯕ ꯂꯩꯔꯔꯣꯏ ꯏꯃꯥ ꯂꯩꯕꯥꯛꯇꯒꯤ ꯍꯦꯟꯅ ꯂꯨꯝꯕ ꯂꯩꯇꯦ ꯑꯗꯨꯅ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯒꯤꯗꯃꯛꯇ ꯂꯥꯎꯁꯤ ꯁꯨꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯌꯧꯔꯛꯑꯦ ꯃꯈꯥ ꯇꯥꯅ ꯑꯦꯛꯁꯇꯦꯟ ꯇꯧꯕ ꯇꯥꯔꯒꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯁꯨ ꯆꯠꯂꯤꯕ ꯃꯌꯥꯝ ꯁꯨꯒꯤ ꯒꯥꯎꯔꯣꯟ ꯊꯨꯒꯥꯏꯔꯒ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯥꯟꯗꯥꯔꯒ ꯂꯥꯜꯂꯁꯤ ꯁꯨꯡꯂꯣꯏ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯑꯗꯨꯗꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯩꯅꯣꯅ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯧꯖꯤꯛꯀꯤ ꯁꯤ ꯃꯥꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯊꯣꯛꯂꯤꯕ ꯑꯩꯈꯣꯏ ꯏꯔꯥꯡ ꯑꯁꯤ ꯀꯔꯤꯁꯨꯝꯒꯤ ꯄꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯂꯩꯔꯒꯅ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕ ꯗꯥꯏꯂꯣग ꯍꯧꯔꯛꯑꯦ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥꯗꯨꯁꯨ ꯀꯣ ꯈꯨꯕꯥꯛ ꯈꯨꯅꯤꯡꯉꯤ ꯌꯥꯝ ꯊꯥꯒꯠꯂꯤ ꯁꯣꯃꯅꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯝ ꯐꯩ ꯁꯨꯃꯥꯏꯅ ꯆꯔꯥꯡꯅꯕ ꯃꯌꯥꯝ ꯇꯥꯕꯁꯤ ꯁꯨꯃꯥꯏꯅ ꯇꯧꯅꯩ ꯍꯥꯏꯁꯤ ꯌꯥꯝ ꯐꯩꯌꯦꯕ ꯊꯦꯡꯃꯜꯂꯁꯨ ꯈꯔ ꯇꯧꯕꯅ ꯈꯔ ꯐꯩꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯂꯦꯝꯅ ꯃꯥꯡꯍꯟꯕꯤꯒꯅꯨ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯈꯨꯗꯣꯝꯕꯤ ꯍꯥꯏꯔ ꯁꯥꯎꯔꯒ ꯍꯥꯏꯕꯗꯣ ꯂꯦꯝꯅ ꯀꯞꯊꯥꯔꯣꯏ ꯍꯥꯏꯕꯗꯣ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯀꯥꯡꯕꯨꯗꯣ ꯂꯦꯝꯅ ꯊꯥꯕꯤꯒꯅꯨꯕ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯣ ꯑꯗꯨꯝ ꯃꯥꯡꯍꯟꯕꯤꯒꯅꯨ ꯅꯤꯡꯊꯧꯅ ꯉꯥꯡꯕ ꯋꯥꯗꯤ ꯂꯩꯕꯥꯛ ꯃꯈꯥ ꯇꯥꯍꯩꯗꯦ ꯍꯥꯏꯔꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯅꯤꯡꯊꯧ ꯄꯥꯟꯕ ꯑꯣꯏꯔꯒꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯦ ꯅꯤꯡꯊꯧꯅꯦꯕ ꯍꯧꯖꯤꯛꯄꯨꯗꯤ ꯃꯣꯅꯥꯔꯀꯤꯖꯝ ꯑꯣꯏꯗ꯭ꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯃꯌꯥꯝ ꯈꯜꯂꯗꯤ ꯑꯗꯨ ꯑꯩꯅ ꯅꯤꯡꯊꯧꯒ ꯃꯥꯟꯅꯩꯅ ꯑꯩꯅ ꯄ꯭ꯔꯃꯥꯟ ꯇꯧꯖꯕꯅꯤꯀꯣ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯉꯥꯡꯕ ꯋꯥꯗꯤ ꯂꯩꯕꯥꯛ ꯃꯈꯥ ꯁꯨꯡꯇꯥ ꯇꯥꯍꯟꯕꯤꯒꯅꯨ ꯄꯕ꯭ꯂꯤꯛ ꯗꯣꯃꯦꯟꯗ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯁꯤ ꯇꯧꯒꯅꯤ ꯂꯦꯟꯕ ꯊꯥꯔꯣꯏ ꯈꯠ ꯊꯥꯔꯣꯏ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯗꯥꯏꯂꯣग ꯍꯧꯔꯒꯦ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯈꯣꯏ ꯁꯤꯒꯤꯗ ꯁꯨꯃꯥꯏꯅ ꯂꯩꯉꯥꯛ ꯊꯨꯒꯥꯏꯅꯕ ꯃꯐꯝꯁꯤꯗ ꯄꯣꯛꯏꯁꯦ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯌꯥꯜ ꯑꯃ ꯑꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯀꯩꯗꯧꯉꯩꯗꯁꯨ ꯃꯥꯅ ꯐꯝ ꯊꯥꯗꯣꯛꯇꯅ ꯑꯩꯈꯣꯏꯒꯤ ꯀꯋꯥꯔꯗ ꯀꯣ ꯄꯥꯛꯇꯕꯤ ꯑꯣꯏꯔꯣꯏ ꯂꯩꯕꯥꯛ ꯊꯦꯡꯅꯅꯤ ꯀꯥꯏꯅ ꯍꯥꯏꯔ ꯃꯥꯅ ꯍꯥꯏꯕ ꯌꯥꯝ ꯐꯖꯩꯌꯦꯕ ꯊꯦꯡꯉꯁꯨ ꯈꯔ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯐꯩꯌꯦꯕ ꯑꯗꯨꯅ ꯆꯞ ꯃꯥꯟꯅꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯨꯀꯤ ꯖꯣ MLA ꯇꯔꯥꯗꯣ ꯑꯗꯨꯕꯨꯁꯨ ꯂꯩꯉꯥꯛ ꯑꯁꯦ ꯑꯥꯏꯟ ꯆꯠꯂꯤꯕ ꯂꯩꯉꯥꯛꯅꯤꯅ ꯂꯩꯉꯥꯛꯀꯤ ꯃꯅꯨꯡꯗ ꯋꯥꯔꯛꯄꯤꯔꯒ ꯃꯣꯏꯕꯨ ꯃꯇꯤꯛ ꯆꯥꯕ ꯑꯥꯏꯟꯒꯤ ꯆꯩꯔꯥꯛ ꯄꯤꯌꯨ ꯑꯗꯨꯒꯨꯝꯕꯅ ꯂꯥꯜꯂꯦ ꯑꯩꯈꯣꯏ ꯇꯧꯈꯤꯕ ꯍꯥꯏꯔꯒ ꯆꯪꯖꯔꯛꯄ ꯃꯤꯁꯨ ꯉꯥꯛꯄꯤꯁꯤ ꯑꯗꯨꯒ ꯄꯨꯟꯅ ꯅꯥꯒꯥ ꯀꯨꯀꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯩꯇꯩ ꯄꯨꯟꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕ ꯏꯃꯥ ꯑꯃꯠꯇꯒꯤ ꯃꯆꯥ ꯆꯥꯛ ꯆꯐꯨ ꯑꯃꯗꯒꯤ ꯆꯥꯃꯤꯟꯅꯕ ꯍꯤꯟꯖꯥꯡ ꯎꯌꯥꯟ ꯑꯃꯗꯒꯤ ꯆꯥꯃꯤꯟꯅꯕ ꯅꯨꯡꯁꯤꯕ ꯖꯣꯏꯟ ꯐꯦꯃꯤꯂꯤ ꯊꯛꯁꯤ ꯀꯥꯁꯤ ꯅꯥꯏꯅ ꯆꯠꯄ ꯀꯣ ꯏ ꯃꯔꯤ ꯃꯁꯛ ꯈꯪꯕ ꯃꯔꯤꯕ ꯃꯁꯛ ꯈꯪꯕ ꯍꯥꯏꯕꯗꯣ ꯑꯣꯏꯅꯤꯡꯉꯁꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯆꯨꯝꯅ ꯑꯩ ꯂꯩꯉꯥꯛ ꯄꯥꯏꯔꯤ ꯑꯗꯨ ꯇꯧꯔꯤ ꯑꯩ ꯐꯝꯕꯥꯅ ꯂꯨꯏ ꯂꯩꯉꯥꯛ ꯃꯩ ꯆꯠꯆꯁꯅꯨ ꯂꯩꯕꯥꯛ ꯋꯥꯖꯁꯅꯨ ꯍꯥꯏꯕ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯐꯠꯂꯣꯏ ꯍꯦꯟꯖꯤꯜꯂꯛꯀꯅꯤ ꯑꯗꯨꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯃꯌꯥꯝꯗꯣ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯃꯌꯥꯝ MLA ꯍꯥꯏꯗꯣꯛꯈꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯑꯗꯩ ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯗꯣꯛꯈꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯏꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯉꯥꯛꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯤ ꯑꯗꯨꯒ ꯀꯣꯀꯣꯕꯤꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯥꯁ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯙꯔꯅꯥ ꯐꯝꯁꯤ ꯔꯦꯂꯤ ꯆꯠꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯁꯨ ꯂꯧꯊꯣꯛꯈꯤꯅꯕ ꯍꯥꯏꯅ ꯇꯧꯔꯛꯏꯁꯦ ꯑꯆꯨꯝꯕ ꯈꯣꯜꯂꯥꯎꯅꯤ ꯂꯣꯏꯅꯃꯛ ꯌꯥꯒꯅꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯊꯨꯒꯥꯏꯗꯅ ꯇꯧꯊꯣꯛꯄ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎꯗꯣ ꯏꯁꯣꯔꯒꯤ ꯈꯣꯜꯂꯥꯎ ꯑꯣꯏꯅ ꯂꯧꯕꯤꯌꯨ ꯍꯥꯏꯕꯗꯨꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯇꯥꯜꯂꯤꯕ ꯗꯥꯕꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯂꯣꯏꯅ ꯂꯧꯕꯤꯔꯒꯅ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯐꯝꯗꯒ ꯄꯨꯊꯣꯛꯄꯤꯔꯕ ꯋꯥꯔꯦꯞ ꯂꯧꯔꯒ ꯑꯣꯏꯔꯒꯗꯤ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛ ꯂꯣꯏꯁꯤꯡꯁꯤꯕꯨ ꯍꯔꯥꯎꯒꯅꯤ ꯀꯣꯟꯒꯅꯤ ꯅꯣꯏꯗꯨꯅ ꯀꯣ ꯃꯩꯇꯩꯅ ꯂꯩꯕꯒꯤ ꯃꯄꯥꯔꯦ ꯑꯁꯦꯡꯕ ꯂꯩꯉꯥꯛ ꯂꯣꯏꯅꯤꯀꯣ ꯍꯥꯏꯅ ꯈꯟꯒꯅꯦꯕ ꯑꯗꯨ ꯈꯜꯍꯟꯕꯤꯌꯨ ꯌꯥꯇꯥ ꯏꯔꯥꯕꯣꯠꯀꯨꯝꯕ ꯀꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯂꯩꯔꯤꯗꯅ ꯌꯥꯝ ꯃꯣꯏꯒꯤ BJPꯒꯤ ꯂꯨꯆꯤꯡ ꯃꯌꯥꯝ ꯂꯩꯔꯤꯗꯅ ꯑꯁꯨꯃꯥꯏꯅ ꯃꯣꯏꯅ ꯗꯨꯛ ꯊꯥꯕꯩ ꯊꯥꯔ ꯂꯥꯛꯂꯤꯗꯣ BJPꯒꯤ ꯂꯨꯆꯤꯡꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒ ꯈꯨꯔꯨꯝꯖꯔꯤꯗꯣ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤ ꯈꯣꯏꯔꯝꯃꯤꯅ ꯑꯩꯈꯣꯏꯅꯀꯣ ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤ ꯈꯣꯏꯔꯝꯃꯤꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯃꯈꯣꯡꯒ ꯂꯩ ꯀꯠꯇꯅ ꯈꯣꯏꯔꯝꯖꯒꯦꯕ ꯁꯤꯅ ꯑꯩ ꯊꯝꯖꯒꯦ ꯁꯨꯃꯥꯏꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯝꯕꯤꯈ꯭ꯔꯦ ꯃꯊꯪꯗꯅ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝ ꯉꯁꯤꯗꯒꯤ ꯍꯧꯔꯒꯅꯤ ꯃꯤꯐꯝ ꯃꯥꯡꯑꯣꯏꯅꯅ ꯅꯦꯁꯅꯦꯜ ꯏ-ꯚꯦꯗꯟ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯂꯣꯟꯆ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯤꯇꯥꯏꯖ ꯇꯧꯈ꯭ꯔꯦ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 5ꯒꯤ ꯃꯅꯨꯡꯗ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯍꯨꯝꯁꯨꯕ ꯏꯀꯣꯅꯣꯃꯤ ꯂꯩꯕ ꯂꯩꯕꯥꯛ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ legislative assembly ga mari lainana CM na lokhalakliba khongthang sigi matangda oja kari wafam thambini ꯑꯩꯈꯣꯏꯒꯤ ꯎꯅꯕ ꯁꯤꯃꯤꯁꯇꯔꯅ ꯍꯥꯏꯕꯗ ꯌꯥꯝꯅ ꯐꯖꯕ ꯑꯗꯒꯤ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯁꯨ ꯂꯩꯌꯦ ꯂꯥꯟ ꯇꯧꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯥꯟꯗꯨ ꯊꯦꯡꯅꯒꯅꯤ ꯑꯗꯨꯒ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯨ ꯑꯩꯈꯣꯏ ꯂꯦꯞꯄ ꯌꯥꯗꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯃꯊꯧꯁꯤꯗꯤ ꯂꯥꯟ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯗꯕ ꯌꯥꯔꯣꯏ ꯒꯥꯔꯤ ꯊꯧꯗꯕ ꯌꯥꯔꯣꯏ ꯊꯥꯎ ꯂꯥꯏꯔꯤꯛ ꯇꯝꯗꯕ ꯌꯥꯔꯣꯏ ꯂꯥꯟ ꯇꯧꯅ ꯇꯧꯅ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯎꯅꯕ ꯁꯤꯃꯤꯁꯇꯔꯅ ꯑꯗꯨ ꯂꯥꯟ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯦꯖꯤꯁꯂꯦꯇꯤꯚꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯩꯈꯣꯏꯒꯤ ꯗꯤꯖꯤꯇꯥꯏꯖ ꯇꯧꯕꯒꯤ ꯑꯃ ꯂꯧꯈꯠꯂꯤꯁꯦ ꯃꯁꯤ ꯍꯧꯖꯤꯛꯇꯤ ꯗꯤꯖꯤꯇꯦꯜꯒꯤ ꯋꯥꯔꯜꯅꯤꯀꯣ ꯌꯨꯒꯅꯤ ꯍꯧꯖꯤꯛꯇꯤꯀꯣ ꯄꯨꯔꯥ ꯏꯟꯇꯔꯅꯦꯠ ꯀꯩꯀꯩ ꯃꯌꯥꯝꯒꯤ ꯌꯨꯒꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤꯗꯨ ꯍꯌꯦꯡ ꯑꯦꯁꯦꯝꯕ꯭ꯂꯤꯗꯨꯗꯤ ꯑꯩꯈꯣꯏ ꯗꯤꯖꯤꯇꯥꯏꯖ ꯇꯧꯔꯛꯑꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯥꯎꯈꯠꯄꯒꯤ ꯈꯣꯡꯗ ꯏꯜꯂꯛꯏꯗꯅꯀꯣ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯅꯧꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯄ ꯃꯌꯥꯝ ꯇꯧꯔꯛꯏꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯕꯜ ꯁꯤꯃꯤꯁꯇꯔ ꯊꯥꯒꯠꯂꯤ ꯑꯐꯕꯗꯗꯤ ꯑꯩꯈꯣꯏ ꯊꯥꯒꯠꯂꯤ ꯍꯥꯏꯅ ꯑꯗꯨꯝ ꯂꯧꯖꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯧꯕꯤꯌꯨ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯂꯩꯔꯤ ꯁꯥꯁꯟ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯋꯥꯔꯕ ꯃꯇꯝ ꯃꯅꯤꯄꯨꯔ ꯃꯌꯥꯝ ꯋꯥꯔꯕ ꯃꯇꯝꯗꯗꯤ ꯂꯧꯐꯝ ꯊꯣꯛꯄ ꯔꯣꯜꯗꯣ ꯑꯩ ꯂꯩꯉꯥꯛ ꯂꯣꯏ ꯑꯃ ꯂꯣ ꯃꯦꯀꯔ ꯑꯣꯏꯅ ꯂꯧꯐꯝ ꯊꯣꯛꯄ ꯔꯣꯜꯗꯣ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯄꯥꯏꯈꯠꯂꯛꯏꯕ ꯊꯕꯛꯇꯣ ꯑꯗꯨꯒ ꯆꯞ ꯆꯥꯕ ꯐ꯭ꯔꯨꯠꯐꯨꯜ ꯃꯍꯤꯗꯣ ꯐꯪꯅꯕ ꯍꯣꯠꯅꯕ ꯎ ꯄꯥꯝꯕꯤ ꯑꯃ ꯊꯥꯔꯀꯥꯟꯗ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯎ ꯄꯥꯝꯕꯤ ꯊꯥꯔꯀꯥꯟꯗ ꯐꯣꯇꯣ ꯅꯝꯃꯀꯥꯟꯗ ꯎ ꯄꯥꯝꯕꯤꯗꯣ ꯍꯧꯅꯕ ꯁꯝꯕꯟ ꯈꯥꯕꯤꯗꯅ ꯏꯁꯤꯡ ꯆꯥꯏꯕꯤꯗꯅ ꯄꯣꯔꯇ꯭ꯔꯦꯠ ꯇꯧꯕꯤꯗꯅ ꯇꯤꯟ ꯀꯥꯡ ꯐꯥꯗꯣꯛꯄꯤꯗꯅ ꯃꯧ ꯐꯕ ꯎ ꯄꯥꯝꯕꯤ ꯑꯃ ꯎꯍꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤꯅꯦꯕ ꯑꯗ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩ ꯂꯝꯕꯤ ꯁꯦꯝꯃꯝꯃꯦ ꯑꯩ ꯑꯗꯨ ꯍꯥꯡꯇꯣꯛꯑꯝꯃꯦ ꯔꯦꯕꯣꯜ ꯀꯛꯑꯝꯃꯦ ꯄꯥꯛ ꯈꯨꯔꯦ ꯑꯗꯨꯀꯥꯟꯗ ꯑꯗꯨꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯉꯝꯗꯗꯅ ꯌꯥꯝ ꯄꯥꯡꯕ ꯌꯥꯎꯔꯦꯕ ꯑꯗꯨꯅ ꯑꯐꯕꯗ ꯑꯩꯈꯣꯏꯒꯤ ꯃꯇꯧ ꯇꯝꯁꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯗꯤꯖꯤꯇꯥꯏꯖ ꯇꯧꯈꯤꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯥꯎꯈꯠꯄ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄꯨꯔꯥ ꯑꯩꯈꯣই ꯗꯤꯖꯤꯇꯦꯜ ꯋꯥꯔꯜ ꯀꯣ ꯏꯟꯇꯔꯅꯦꯠꯀꯤ ꯖꯨꯒꯅꯤꯀꯣ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯞ ꯃꯥꯟꯅꯅ ꯈꯣꯡꯊꯥꯡꯁꯦ ꯂꯧꯈꯠꯂꯛꯏꯕꯁꯦ ꯃꯁꯤ ꯑꯣꯅꯔꯕꯜ ꯁꯤꯃꯤꯁꯇꯔ ꯊꯥꯒꯠꯅꯤꯡꯉꯩꯅꯤ ꯑꯗꯨꯃꯥꯏꯅ ꯆꯞ ꯂꯧꯈꯠꯂꯛꯄ ꯑꯗꯨꯃꯥꯏꯅ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯨ ꯀꯟꯅꯕ ꯉꯝꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯊꯥ 10 ꯁꯨꯔꯛꯄꯁꯦ ꯁꯤꯗꯤ ꯐꯠꯇꯦ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯊꯣꯛꯈꯤꯕ ꯑꯍꯥꯟꯕ ꯂꯟꯖꯥꯎ ꯑꯅꯤꯁꯨꯕ ꯂꯟꯖꯥꯎ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯄꯣꯠꯁꯦ ꯄꯣꯜꯂꯒ ꯁꯣꯂꯨꯁꯟ ꯄꯨꯔꯛꯑꯀꯥꯟꯗ ꯇꯦꯕꯤꯜꯗ ꯐꯝꯃꯤꯟꯅꯔꯒ ꯂꯣꯏꯅ ꯋꯥꯔꯧꯁꯤꯡ ꯄꯨꯔꯛꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯗꯥꯏꯂꯣꯛ ꯇꯧꯕ ꯍꯧꯔꯦ ꯍꯥꯏꯗꯣ ꯗꯥꯏꯂꯣꯛ ꯀꯅꯥꯒ ꯗꯥꯏꯂꯣꯛ ꯇꯧꯃꯤꯟꯅꯕꯅꯣ ꯍꯥꯏꯅ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯒꯁꯨ ꯀꯣ ꯍꯥꯏꯗꯣꯛꯄꯤꯔꯅꯨ ꯑꯗꯨꯒ ꯗꯥꯏꯂꯣꯛ ꯇꯧꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯈꯣꯡꯖꯦꯜ ꯌꯥꯡꯁꯤꯜꯂꯨ ꯑꯗꯨꯒ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤꯁꯦ ꯂꯥꯛꯁꯤꯟꯅꯕ ꯑꯃꯨꯛꯇꯪ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯗꯣꯝꯒꯤ ꯇꯝꯄꯥꯛꯇ ꯃꯌꯥꯝ ꯁꯥꯟꯅꯖꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯀꯣ ꯊꯥꯡꯕ ꯄꯥꯏꯖꯗꯕ ꯃꯌꯥꯝꯁꯦ ꯍꯤꯡꯕ ꯌꯥꯝꯅ ꯋꯥꯔꯦ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕ ꯋꯥꯍꯪ ꯍꯪꯉꯛꯑꯦꯕ ꯑꯗꯨ ꯁꯤꯅꯤ ꯑꯩꯈꯣꯏ ꯊꯝꯕꯤꯅꯤꯡꯉꯤꯗꯤ ꯑꯗꯨ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯒ ꯂꯩꯉꯥꯛ ꯇꯨꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗꯣ ꯈꯥꯡꯗ ꯉꯧꯗꯨꯅ ꯊꯝꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯄ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯆꯧꯕ ꯂꯟꯖꯥꯎ ꯑꯃ ꯁꯣꯏꯅ ꯂꯥꯛꯀꯅꯤ ꯃꯤꯌꯥꯝꯒꯤ ꯏꯚꯠ ꯑꯣꯏꯔꯤꯕꯁꯤꯡ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯣꯟꯁꯤꯜꯂꯔꯣꯏ ꯍꯥꯏꯕ ꯋꯥꯁꯨ ꯂꯩꯇꯦꯕꯀꯣ ꯁꯤ ꯑꯩ ꯇꯨꯡꯗ ꯂꯥꯛꯀ ꯑꯣꯏꯔꯛꯀꯗꯕꯗꯣ ꯑꯩ ꯄꯥꯟꯖꯤꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯑꯦꯖ ꯑꯦ ꯖꯔꯅꯦꯂꯤꯁ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯁꯥꯡꯅ ꯆꯍꯤ 40 ꯑꯩꯈꯣꯏꯅ ꯖꯔꯅꯦꯂꯤꯁꯀꯤ ꯂꯝꯗ ꯈꯣꯡꯗꯥꯔꯛꯄ ꯃꯇꯝꯗ ꯃꯟꯇ꯭ꯔꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯌꯥ ꯊꯦꯡꯅꯈ꯭ꯔꯦ IAS ꯑꯣꯐꯤꯁꯥꯔ ꯀꯌꯥ ꯊꯦꯡꯅꯈ꯭ꯔꯦ ꯃꯟꯇ꯭ꯔꯤ ꯃꯟꯗꯜ ꯀꯌꯥ ꯊꯦꯡꯅꯈ꯭ꯔꯦ ꯑꯜꯇ꯭ꯔꯥꯁꯥꯎꯟ MRI ꯑꯦꯛꯁꯔꯦ ꯂꯧꯗꯨꯅ ꯎꯔꯦꯕ ꯃꯣꯏ ꯀꯅꯥꯅꯣ ꯑꯗꯨ ꯈꯪꯉꯦꯕ ꯉꯁꯤꯐꯥꯎꯗ ꯊꯨꯛꯈ꯭ꯔꯤꯕ ꯃꯌꯥꯝꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯉꯦꯕꯀꯣ ꯑꯗꯨꯒꯤ ꯋꯥꯅꯗꯤ ꯑꯐꯕ ꯊꯕꯛ ꯇꯧꯁꯤ ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯁꯤ ꯍꯥꯏꯕꯅ ꯑꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯗꯤꯖꯤꯇꯥꯏꯖ ꯇꯧꯈꯤꯕꯁꯦ ꯂꯥꯟ ꯑꯣꯏꯔꯒꯁꯨ ꯂꯥꯟꯃꯛꯇ ꯆꯥꯎꯈꯠ ꯊꯕꯛꯇꯤ ꯂꯦꯞꯄ ꯌꯥꯔꯣꯏ ꯑꯩ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯊꯕꯛ ꯑꯗꯨ ꯉꯥꯛꯅ ꯇꯧꯏ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯏꯆꯥꯏꯕꯦꯝꯃ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯀꯪꯒ꯭ꯔꯦꯁꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝ ꯅꯣꯡꯃꯗꯤ ꯀꯥꯏꯊꯣꯛꯂꯒ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯕꯒꯤ ꯇꯥꯟꯖꯥ ꯐꯪꯂꯒꯗꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯊꯨꯡꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯇꯥꯡꯁꯤꯗꯅ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤ ꯌꯥꯝ ꯆꯨꯝꯃꯤ ꯉꯔꯥꯡ ꯃꯅꯤꯄꯨꯔ ꯀꯣ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤ ꯀꯣ MPCCꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯕꯤꯔꯤꯕ ꯑꯗꯨꯒ MLAꯁꯨ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏꯒꯤ ꯀꯦ ꯃꯦꯘꯆꯟꯗ꯭ꯔ ꯀꯣ ꯃꯥꯅ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯌꯥꯝꯅ ꯕꯣꯜꯂꯤ ꯀꯣ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯈꯤꯕꯅꯤ ꯑꯩꯅ ꯍꯥꯏꯖꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯄꯣꯖꯤꯁꯟ ꯍꯥꯏꯕꯁꯤꯗꯤ ꯏꯆꯥꯏꯕꯦꯝꯃ ꯌꯥꯝ ꯌꯥꯡꯅ ꯆꯦꯜꯂꯤꯕ ꯒꯥꯔꯤ ꯑꯃꯒꯤꯗꯃꯛꯇ ꯑꯐꯕ ꯕ꯭ꯔꯦꯛꯅꯤ ꯃꯤ ꯇꯛꯀꯗꯧꯔꯦ ꯇꯥ ꯐꯥꯕ ꯑꯗꯩ ꯑꯦꯛꯁꯤꯗꯦꯟ ꯇꯥ ꯐꯥꯕꯅꯤ ꯑꯗꯨꯅ ꯑꯣꯄꯣꯖꯤꯁꯟ ꯍꯥꯏꯕꯗꯤ ꯌꯥꯝ ꯌꯥꯡꯅ ꯆꯦꯜꯂꯤꯕ ꯑꯗꯨꯒꯤ ꯑꯐꯕ ꯒꯥꯔꯤ ꯕ꯭ꯔꯦꯛ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯒꯥꯔꯤꯗꯨꯒꯤꯅꯤꯀꯣ ꯑꯗꯨꯅ ꯑꯣꯄꯣꯖꯤꯁꯟꯁꯤꯅ ꯔꯨꯂꯤꯡꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯑꯩꯅ ꯆꯨꯝꯅ ꯂꯩꯕꯥꯛ ꯉꯥꯛꯅ ꯇꯧꯔꯤꯕ꯭ꯔꯥ ꯁꯤ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯃꯇꯥꯡ ꯆꯥꯅ ꯄꯨꯊꯣꯛꯑꯀꯥꯟꯗ ꯀꯣ ꯏꯕꯤꯗꯦꯟꯁ ꯀꯣ ꯄ꯭ꯔꯃꯥꯟ ꯂꯣꯏ ꯄꯨꯊꯣꯛꯑꯀꯥꯟꯗ ꯁꯤ ꯂꯥꯜꯂꯤ ꯁꯤ ꯇꯧꯔꯦ ꯈꯣꯠꯂꯦ ꯍꯥꯏꯔꯒ ꯂꯩꯉꯥꯛꯇꯨꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯆꯪꯅꯕ ꯆꯨꯝꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯣꯄꯣꯖꯤꯁꯟꯒꯤ ꯑꯆꯧꯕ ꯔꯣꯜ ꯂꯩ ꯑꯗ ꯑꯣꯄꯣꯖꯤꯁꯟꯁꯤꯅ ꯐꯤꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯣꯄꯣꯖꯤꯁꯟ ꯂꯤꯗꯔ ꯃꯌꯥꯝ ꯑꯃ ꯊꯣꯛꯈꯤꯑꯕ ꯑꯗꯨꯅ ꯑꯣꯄꯣꯖꯤꯁꯟ ꯂꯤꯗꯔꯅ ꯇꯧꯕ ꯃꯇꯝꯗ ꯑꯣꯄꯣꯖꯤꯁꯟ ꯂꯤꯡꯉꯒꯗꯤ ꯂꯩꯉꯥꯛꯇꯨꯅ ꯑꯔꯥꯞꯄ ꯊꯕꯛ ꯇꯧ ꯉꯝꯗꯦꯕ ꯍꯦ ꯍꯌꯦꯡꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯗꯨꯗ ꯑꯗꯥꯗ ꯃꯣꯏꯅꯅꯦ
ꯐꯦꯠꯅ ꯐꯥꯏꯗꯤꯡ ꯗꯣꯀꯨꯃꯦꯟ ꯇꯧꯔꯒꯅꯦ ꯁꯤ ꯂꯥꯜꯂꯦ ꯁꯤ ꯇꯧꯔꯦ ꯁꯤ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯄꯨꯊꯣꯔꯛꯀꯅꯤꯍꯦ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯁꯦ ꯑꯐꯕ ꯇꯧꯁꯦ ꯍꯥꯏꯅ ꯂꯩꯉꯥꯛꯇꯨꯕꯨ ꯑꯐꯕ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯣꯄꯣꯖꯤꯁꯟꯒꯤ ꯔꯨꯂꯤꯡꯒꯤ ꯑꯣꯄꯣꯖꯤꯁꯟ ꯌꯥꯝ ꯂꯧꯋꯦꯕ ꯃꯃꯤꯡꯗꯤ ꯀꯩꯅꯣ ꯑꯣꯄꯣꯖꯤꯁꯟ ꯍꯥꯏꯅ ꯂꯩꯕꯗꯤ ꯂꯥꯟꯒꯅꯤ ꯑꯩ ꯍꯥꯏꯖꯕꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯑꯩꯈꯣꯏꯒꯤ MPCCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯕꯤꯔꯕ ꯌꯥꯝꯅ ꯅꯍꯥꯅꯤ ꯏꯅꯥꯎ ꯑꯩꯈꯣꯏ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯂꯧꯔꯨ ꯊꯧꯗꯥꯡ ꯃꯥꯅ ꯉꯔꯥꯡ ꯄꯥꯎꯕꯤꯁꯤꯡꯅ ꯍꯥꯏꯔꯦ ꯄꯥꯎꯕꯤꯁꯤꯡꯅ ꯍꯥꯏꯕꯁꯤ ꯄꯥꯎꯕꯤꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯑꯃꯨꯛ ꯂꯩꯉꯥꯛꯅꯁꯨ ꯃꯤꯌꯥꯝ ꯊꯝꯗꯣꯏꯅꯤ ꯄꯥꯎꯕꯤ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥ ꯍꯥꯏꯕꯗꯤ ꯂꯩꯉꯥꯛꯅꯁꯨ ꯄꯦꯄꯔ ꯑꯅꯤꯒꯤ ꯊꯣꯡꯅꯦꯕ ꯕ꯭ꯔꯤꯖꯅꯦꯕ ꯂꯩꯉꯥꯛꯅ ꯍꯥꯏꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯃꯤꯌꯥꯝꯅ ꯇꯝꯕ ꯀꯣ ꯃꯤꯌꯥꯝꯅ ꯁꯤ ꯇꯧꯗꯦ ꯁꯤ ꯋꯥꯠꯂꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯂꯩꯉꯥꯛꯅ ꯇꯝꯕ ꯂꯩꯉꯥꯛꯅ ꯁꯤ ꯁꯣꯏꯔꯦ ꯁꯤ ꯇꯧꯔꯦ ꯁꯤ ꯍꯨꯔꯥꯜꯂꯝꯃꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯨꯗꯝ ꯆꯥꯡꯗꯝꯅꯔꯒ ꯑꯃꯨꯛ ꯄꯨꯊꯣꯛꯄ ꯑꯗꯨꯅ ꯄꯥꯎꯕꯤ ꯑꯗꯨꯝ ꯃꯤꯆꯤꯟ ꯃꯈꯥꯏꯅ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯅꯣ ꯏꯅꯤꯃꯤ ꯅꯣ ꯐ꯭ꯔꯦꯟ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯑꯗꯣ ꯉꯔꯥꯡ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃ ꯇꯧꯔꯀꯥꯟꯗ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯨꯔꯕꯅꯤ ꯑꯗꯨꯒ ꯄꯥꯎꯒꯤ ꯃꯤꯐꯝ ꯄ꯭ꯔꯦꯁ ꯃꯤꯠ ꯍꯥꯏꯕꯁꯦ ꯂꯥꯏꯅ ꯈꯟꯕꯤꯒꯅꯨ ꯄ꯭ꯔꯦꯁꯀꯤ ꯄꯥꯕ꯭ꯂꯤꯛ ꯄ꯭ꯔꯦꯁꯀꯤ ꯃꯃꯥꯡꯗ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯗꯣ ꯊꯝꯖꯅꯤ ꯄ꯭ꯔꯦꯁꯅ ꯑꯗꯨꯅ ꯉꯔꯥꯡꯒꯤ ꯄꯥꯕ꯭ꯂꯤꯛ ꯄ꯭ꯔꯦꯁꯀꯤ ꯃꯌꯥꯝ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯃ ꯀꯧꯔꯦ ꯑꯗꯣ ꯍꯥꯏꯔꯀꯥꯟꯗ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯃꯉꯥꯅꯤ ꯆꯠꯊꯒꯗꯧꯔꯤꯕ ꯁꯦꯡꯉꯕ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣ ꯁꯤ ꯑꯩꯈꯣꯏ ꯂꯥꯏꯁꯪꯒꯨꯝꯕꯅꯤ ꯑꯗꯨ ꯆꯠꯊꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯁꯟꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯡ ꯑꯦꯇꯦꯟꯁꯟ ꯑꯣꯏꯔꯣ ꯃꯌꯥꯝꯅ ꯆꯞ ꯆꯥꯅ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛꯁꯤ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯂꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯂꯧꯒꯅꯤ ꯄꯨꯈꯠꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯈꯤꯕꯅꯦꯕ ꯑꯗꯣ ꯑꯗꯨꯝ ꯈꯪꯒꯅꯤ ꯃꯥꯅ ꯃꯌꯥꯝ ꯃꯥꯡꯗ ꯍꯧꯖꯤꯛ ꯇꯦꯂꯤꯀꯥꯁ ꯇꯧꯗꯅ ꯈꯣꯠꯇꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯗꯣꯏꯅꯤꯀꯣ ꯑꯩꯒꯤ ꯐꯃꯨꯡꯗ ꯐꯝꯃꯁꯨ ꯎꯗꯣꯔꯤꯅꯦꯕ ꯀꯅꯥ ꯍꯥꯏꯔꯤ ꯀꯩ ꯇꯧꯔꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯆꯠꯂꯀꯥꯟꯗ ꯕꯦꯛ ꯕꯦꯟꯆꯔ ꯑꯣꯏꯔꯒ ꯃꯅꯤꯡꯗ ꯐꯝꯕ ꯄꯔꯥ ꯐꯥꯗꯕ ꯁꯥꯇ꯭ꯔꯒ ꯃꯥꯟꯅꯔꯒ ꯋꯥꯀꯠ ꯉꯥꯡꯉꯝꯗꯕ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯨ ꯌꯥꯎꯏ ꯑꯩꯈꯣꯏꯒꯤ ꯋꯥ ꯅꯠꯇꯦ ꯑꯇꯣꯞꯄ ꯏꯟꯗꯤꯌꯥꯒꯤ ꯏꯁꯇꯦꯠ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏ ꯋꯥꯅꯦꯀꯣ ꯑꯗꯨꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯇꯧꯇꯥꯔꯗꯤ ꯃꯥꯅ ꯑꯩꯈꯣই ꯃꯇꯥꯡ ꯆꯥꯅ ꯂꯥꯛꯇꯥꯔꯗꯤ ꯑꯩꯅ ꯄꯨꯈꯠꯂꯛꯀꯗꯕ ꯁꯤ ꯀꯔꯤꯕ ꯀꯣ ꯃꯥꯏ ꯃꯣꯁꯟ ꯖꯤꯔꯣ ꯑꯋꯥꯔꯗ ꯑꯗꯨ ꯇꯧꯕ ꯑꯗꯒꯤ ꯀꯣꯂꯤꯡ ꯑꯦꯁꯦꯁꯟ ꯃꯣꯁꯟꯗꯀꯣ ꯁꯤ ꯇꯧꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯨ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯗꯅ ꯉꯝꯒꯗꯕꯅꯦꯕ ꯑꯗꯨꯅ ꯑꯣꯄꯣꯖꯤꯁꯟꯒꯤ ꯂꯤꯗꯔ ꯑꯣꯏꯅ ꯂꯩꯗꯦ ꯑꯩꯈꯣꯏꯒꯤ ꯑꯣꯄꯣꯖꯤꯁꯟꯁꯤ ꯀꯣꯡꯒ꯭ꯔꯦꯁ ꯑꯣꯏꯗꯦꯀꯣ ꯀꯣꯡꯒ꯭ꯔꯦꯁꯀꯤ MLA ꯄꯨꯝꯅꯃꯛ ꯃꯣꯏꯅ ꯃꯇꯤꯡ ꯂꯩꯕ ꯉꯥꯛꯇꯅꯤ ꯃꯔꯤꯕꯥꯛ ꯅꯨꯡꯁꯤꯕ ꯉꯥꯛꯇꯅꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯣꯏꯕ ꯆꯠꯅꯔꯣꯟ ꯂꯣꯏꯅ ꯈꯪꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯐꯝꯕ ꯍꯧꯔꯦꯀꯣ ꯍꯧꯔꯤꯕ ꯑꯁꯤꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯦꯁꯟ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯀꯥꯏꯗꯅꯕ ꯅꯨꯡꯁꯤꯅꯕꯒꯤꯗꯃꯛꯇ ꯇꯧꯕ ꯌꯥꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯧꯊꯣꯛꯄꯤꯅ ꯈꯜꯂꯤ ꯃꯁꯤꯗ ꯑꯩꯅ ꯏꯆꯦꯕ ꯄꯟꯖꯅꯤꯡꯕꯗꯤ ꯌꯥꯝꯅ ꯄꯟꯖꯅꯤꯡꯕꯗꯤ ꯑꯩꯅ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥ ꯎꯇ꯭ꯔꯥ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯁꯦꯡꯉꯕ ꯍꯣꯂꯤ ꯄ꯭ꯔꯦꯁ ꯂꯥꯏꯐꯝꯅꯤꯀꯣ ꯑꯁꯤꯒꯤ ꯎꯇ꯭ꯔꯥ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯠ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯆꯥꯁꯤꯡ ꯏꯁꯨꯁꯤꯡꯒꯤ ꯊꯥꯛꯇ ꯂꯩꯔꯤꯕ ꯉꯥꯛꯇꯅꯤꯀꯣ ꯃꯣꯏꯅ ꯃꯔꯩꯄꯥꯛ ꯃꯅꯤꯄꯨꯔ ꯀꯟꯒꯅꯤ ꯍꯥꯏꯗꯅ ꯃꯣꯏꯅ ꯆꯣꯡꯊꯣꯔꯛꯏꯕ ꯇꯨꯝꯕ ꯆꯥꯕ ꯀꯣ ꯃꯆꯦꯠ ꯆꯥꯕ ꯇꯨꯝꯕ ꯇꯧꯔꯒ ꯃꯅꯤꯄꯨꯔ ꯀꯟ ꯆꯣꯡꯉꯤ ꯂꯣꯏ ꯅꯨꯡꯁꯤ ꯃꯣꯏꯒꯤꯗꯃꯛꯇꯗꯤ ꯂꯩꯔꯤꯁꯦ ꯃꯣꯏꯅ ꯂꯩꯕꯥꯛ ꯃꯌꯥꯝꯁꯤ ꯀꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯔꯨꯂꯤꯡꯒꯤ MLA ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ MP ꯁꯤꯡ ꯌꯥꯎꯅ ꯇꯧꯔꯒ ꯀꯪꯂꯥ ꯎꯇ꯭ꯔꯥ ꯃꯃꯥꯡꯗ ꯋꯥꯁꯛꯈꯤꯕꯗꯣ ꯃꯤꯊꯤꯕꯣꯡ ꯃꯤꯇꯃꯥꯡ ꯑꯣꯏꯔꯣꯏ ꯍꯥꯏꯌꯨ ꯂꯩꯕꯥꯛ ꯀꯟꯒꯅꯤ ꯍꯥꯏꯌꯨ ꯍꯥꯏꯅ ꯋꯥꯁꯛꯑꯀꯥꯟꯗ ꯄꯣꯏꯟ 6 ꯂꯧꯈꯤꯗꯅ ꯑꯗ ꯄꯣꯏꯟ 6ꯁꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟꯁꯤꯗ ꯄꯨꯊꯣꯛꯑꯒ ꯄꯥꯁ ꯇꯧꯔꯀꯥꯟꯗ ꯎꯠꯀꯗꯕꯅꯦꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯆꯨꯝꯃꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯏ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝ ꯃꯣꯏ ꯂꯩꯔꯤꯀꯣ ꯃꯥꯏ ꯄꯥꯛꯒꯤꯗꯃꯛꯇꯅꯤ ꯃꯣꯏꯅ ꯇꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯑꯣꯏꯍꯧꯗꯣꯏꯅꯦꯕ ꯃꯣꯏꯒꯤꯗꯃꯛ ꯁꯦꯝꯕꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯝꯗꯣꯏꯅꯦꯕ ꯑꯗꯨ ꯃꯣꯏꯕꯨ ꯂꯥꯟꯅ ꯍꯦꯛ ꯀꯅꯥꯒꯨꯝꯕ ꯍꯦꯛ ꯂꯝꯖꯤꯡꯉꯕ ꯑꯩ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯌꯥꯔꯣꯏꯕ ꯃꯣꯏ ꯐ꯭ꯌꯨꯆꯔꯒꯤ ꯑꯩꯈꯣꯏ ꯖꯦꯅꯦꯔꯦꯁꯟꯅꯤ ꯃꯣꯏꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯦ ꯀꯜꯍꯧꯗꯣꯏꯅꯦꯕ ꯑꯗꯣ ꯃꯣꯏꯗ ꯂꯥꯟꯅ ꯍꯦꯛ ꯁꯤꯖꯤꯟꯅꯔꯝꯕ ꯃꯤ ꯑꯣꯏꯇꯥꯔꯕ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯊꯦꯡꯅꯒꯅꯦꯕ ꯆꯞ ꯆꯥꯅ ꯑꯦꯖ ꯑꯦ ꯖꯔꯅꯦꯁ ꯑꯩꯈꯣꯏꯅ ꯊꯦꯡꯅꯒꯅꯦꯕ ꯑꯗꯨ ꯃꯣꯏꯅꯁꯨ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯣ ꯃꯣꯏꯅ ꯍꯥꯏꯈꯤꯕ ꯄꯣꯏꯟ 6ꯇꯣ ꯑꯗꯣ ꯆꯞ ꯆꯥꯅ ꯉꯁꯤꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯗ ꯔꯨꯂꯤꯡ ꯑꯃꯁꯨꯡ ꯑꯣꯄꯣꯖꯤꯁꯟꯒꯤ ꯑꯅꯤꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯅꯀꯣ ꯆꯞ ꯆꯥꯅ ꯈꯟꯅꯔꯒ ꯄꯥꯁ ꯇꯧꯔꯒ ꯚꯥꯔꯠ ꯂꯩꯉꯥꯛꯇ ꯊꯥꯗꯅ ꯑꯩꯈꯣꯏꯒꯤ ꯐꯤꯔꯦꯞꯁꯤ ꯂꯧꯔꯦ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝꯁꯤꯅꯅꯦ ꯀꯣꯛ ꯐꯨꯗꯅ ꯃꯣꯏꯕꯨ ꯈꯨꯔꯨꯝꯒꯅꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯏꯅ ꯇꯧꯖꯈꯤꯕꯗꯨꯁꯨ ꯃꯍꯤ ꯌꯥꯜꯂꯦꯅ ꯈꯪꯗꯣꯏꯅꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯏꯅ ꯇꯧꯔꯤꯁꯦ ꯃꯣꯏꯒꯤ ꯃꯌꯨꯝ ꯁꯥꯒꯦ ꯒꯥꯏꯗ ꯇꯧꯒꯦ ꯍꯥꯏꯕꯅꯦꯕ ꯃꯔꯤꯃꯛ ꯀꯥꯏꯕ ꯌꯥꯔꯣꯏ ꯃꯔꯤꯃꯛꯁꯦ ꯀꯟꯅꯩꯗꯃꯛꯇ ꯃꯤꯌꯥꯝ ꯑꯣꯏꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯕꯛ ꯂꯧꯒꯗꯕꯅꯤ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯀꯪꯂꯥ ꯑꯗꯒꯤ ꯎꯇ꯭ꯔꯥ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯋꯥꯁꯛ ꯂꯧꯖꯔꯤꯁꯤ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯕ ꯑꯗꯨ ꯇꯥꯛꯄꯅꯦꯕ ꯑꯗꯨꯅ ꯑꯗꯨꯁꯨ ꯇꯧꯕꯤꯌꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯏꯅ ꯊꯝꯈꯤꯕ ꯋꯥꯐꯝ ꯋꯥꯁꯛ ꯂꯧꯕꯗꯣ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯩꯈꯣꯏꯗ ꯑꯄꯤꯜꯅꯤ ꯍꯥꯏꯖꯕꯅꯤ ꯑꯗꯨꯒ ꯁꯤꯗ ꯀꯩꯅꯣ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯑꯐꯕ ꯑꯃꯁꯨꯡ ꯐꯠꯇꯕꯗꯨꯗꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯩꯅ ꯇꯧꯖꯕꯅ ꯑꯩꯅ ꯐꯪꯉꯤ ꯍꯥꯏꯗꯣ ꯑꯩꯅ ꯑꯐꯕ ꯊꯕꯛ ꯑꯐꯕ ꯐꯪꯉꯦ ꯑꯩꯅ ꯐꯠꯇꯕ ꯇꯧꯔꯦ ꯐꯠꯇꯕ ꯇꯧꯔꯦ ꯑꯗ ꯑꯩꯅ ꯑꯃꯨꯛꯀ ꯍꯥꯏꯖꯒꯦ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯏꯁꯣꯔꯒꯤ ꯈꯣꯜꯂꯥꯎꯅꯤ ꯍꯥꯏꯕꯁꯦ ꯁꯤꯃꯇꯪꯗꯤ ꯀꯧꯕꯤꯗꯕ ꯃꯤꯌꯥꯝꯅ ꯚꯣꯠ ꯊꯥꯗꯔꯒ ꯑꯩꯈꯣꯏꯁꯦ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯆꯠꯂꯤꯅꯤꯀꯣ ꯚꯣꯠ ꯃꯇꯝꯗꯗꯤ ꯚꯣꯠ ꯄꯤꯕꯤꯌꯨ ꯃꯤꯌꯥꯝꯒꯤ ꯑꯐꯕ ꯊꯕꯛ ꯇꯧꯖꯒꯦ ꯄꯥꯈꯣꯜꯂꯣꯏ ꯑꯣꯏꯖꯒꯦ ꯀꯠꯊꯣꯛꯄꯗ ꯃꯥꯡ ꯑꯣꯏꯖꯒꯦ ꯀꯥꯏ ꯂꯥꯎꯔꯕ ꯊꯣꯡ ꯈꯣꯏꯔꯝꯃꯦꯕ ꯄꯤꯒ ꯇꯥꯗꯅ ꯑꯩꯕꯨ ꯊꯥꯒꯠꯄꯤꯌꯨ ꯍꯥꯏꯔꯒ ꯚꯣꯠ ꯍꯦꯛ ꯀꯥꯈꯤ ꯂꯣꯏꯔꯀꯥꯟꯗ ꯋꯥꯁꯛ ꯂꯧꯔꯒ ꯋꯥꯁꯛ ꯂꯧꯔꯤ ꯀꯩꯅꯣꯁꯨ ꯀꯧꯊꯣꯛꯈ꯭ꯔꯕ
aroma ngakani ra samya adu tawni ka gor ba de miyam se commodity lalon po na khalabo miyam ko su uda kala ba adu ora ga miyam mo su lenga ka lamda bamri oire ba yembi haugi ba huji oire miyam MLA mantri mo no ro jo mo ke am no pa le yembi miyam na kwai taw yeng won thor ba gari de lambi de gari ya pho ba lak kun tha de pu tong ba thor ba lambi di mo lambi do ko kwai taw bi miyam apho sing thak ko pa ri ba lenga ki apho is kun la tam ba phangi ba kai taw ri ka ba hing yembi o ba lamse lo de ke chi lo run chat pa ba mo oire ba bi mo kang ne ba pon ma kok tho ga na akhoi khara gi pon sin nungai ga ni miyam ko su khandi hai ba du di to bi ga nu khal adu go to ha ba te aduna ga shi gi chana hangdir ba wang do pausi de irapani pausi irapani paruk do me thamakpani adu matana khona ne jabani agi harufam leibudugi khona sine haijabani aduna thab oina pangthok pidana assembly ware do bidana le manipur kanisi tangdurei ta ba akogi kangrup ki phurup ki jengna ba amata thamjabada nuksi ba aina haijabdo sak sapu amadi chamina imung chamina dina ha uyal amadi chamina dina injang ga dia nuksi dina si taruga na hingwa adum oiji haibase ai thamjage थागचरी ओजा मरिक सुंबा वफुं क्या अमा थंबिख्रे मथंगदना बेटी बचाओ बेटी पढ़ाओ अखोगी सरुक याउद्रे इचानपी लिंथोय ngambi gi mahut panggongna sillaga kaidonungda mathau mangam pangthokloi governor amadi chief minister na ichanupi gi haksang fangnaba thikigani mathau mangam pangthokpiganu hairakibudo hojik thani pan fajilaba phawbada phangwanba ngamdre haina linthoi ngambi gi apokpi kuljit na phongdoragli oza sigi matangdana kari wa ach kai chai chabi me hangbiri he yang phajai ko nupi haiba se akhoi gi ma sakpi ne ba nupa su nupi thoklei loina mak akhoi gi nupi haiba ima achi degi akhoi ima ni ko ima ne ai nupi de akhoi gi handane me yaroi nupi me ra ba yaroi manipur oi ra ba akhoi phijam ngai ra ba ima kya no he akhoi ni thoi ngambi gi du ma ka no ne ba si lai ni ai loina mak akhoi gi majai pangang gi mak te su ko 피땀 나가 여러분 비케야 게 레레레 디톡고 각전해 보고 아주나 코나 아주기 좀 뭔데 나 바르기 프라임 미니스터 먹고 뚱뚱나 비티 버저 비티 para오나 리피데 바라 탐비 비 영une 아주기 마기 콜라우도 아코 머니푸르도 여혼나 미버바 마나 아세딜 오이레 하이도 하 아파버는 몇 오이레네 하이도 머니푸 오이번 미버바 아주나 영비 이사 나사기 거기 미 영we 잠 딜레저니고 딜레저 오이번 미기 주바나인 딜레 거기 미 라이크 탐저레 이번 미기 시탁저레 뚱이 아사레 이번이 isa akhoi lethong ngambi ko ade hemjit ko mobai ni du phara ga tamthiba mi hata hat kre khange ba adu mana hat ki bi damok to on CBI ga case to khol heba dor lenga na natro khoba khuruga akhoi lenga thamuk to ni na moi phaba da mi chene na mi ni phara ba natro khuji bok ka du ki moi case to bo phara ba mi ni du sik to lo ko to le ngone lo ko ti akhoi khorum je ko akhoi ai ngi makha da lo nu le ba ga tani le ba ki ai khorum je adu ai lenga da hang je le di tin thoi ngambi ai sa lupi oro ai su lupi oro akoi no ga dra ba a chou sa le jam su ora ga par ga masagi bogi achi bak sang go phangmang gam da ba si bi ngai ga mo de thok mo de thok pura ba atu ko be CBI ne pare CBI ke so ga mi ni pare ke su se kai bok lai ri hai bu je percent tense ko hu oro bi se kai lai ri hai da ko mem khang de ba ma ma mem jo ho to ro ne irang cha cha ban te tu min de se lai ga ni atu ko ma ba oro ba di ai sa lupi ne ai isan do pani agi isu ni moi tumangam de ha sa thapon de ba adu ore gadi apopo bapan haido pangor mur selaga de ay tawro roi icha ge saru bate ore gadi pibiyo agi su icha do ko ne pokse de bane imama na thatra da pudana ha adu hare si haibi si kholau su musibo kholau ngadra ba ni ma kaira ba mapa ambi kholau se mapa me kholau oidoni mama ge kapagi kholau me am do kholau oidori ne ko asi ko kholau do bi ga tabuk wena pangthok pane aduna barki prime minister akoi manipuri ahan ban pilan ani subu pilan ko sana ba ju akoi yengu sana ba ju yengu ba ko gi samila akoi le ba me pun ba sana ba de yengu no ge meri kom ha ari akoi ki kari bi ma akoi ita gawi bombela ha bombela ari gi le ba sarita ari gi yengu akoi gi bok don ba gi rai je sana ba de por hok je lok thu ibne ba je ni pi me no khoi ai ma min ka to wa de ba olympian try pa trapun pu thoi ba de narendra modi gujarat da olympian try pa pu thok ba de ti ni bani pon ba ni tam ba ba ka mo olympian ga di akhoi ga olympian theng ma tam da akhoi la lu ne wa bo de gi adu ho hai do beti pa para wa na sport pun ni pi bu asmi piti mi ngai ni
सूबद नोम मसा सेम मैं पुनः सेम गाने अखोई लेनी तौगदनी आगांगू की मसा पुथोपीगदनी थीबीगदबनी सेटेलाइट की जुगनी इंटेलिजेंस होगी जुंगी कई फूमी कदवी है चंगी मरीब अंग मैं पुनः मैदान MLA मिनिस्टर मैं पुनः चुचानपुर चंगद्रे मोरे चंगद्रे अखोई कंबूपी चंगद्रे सिब लेबराब्रा मोन स्वाद इम्फा मोना हिंदू है अखोई राबोन सारा लेरेदो कंस सारा लेरे है मीना मीना पाबीना ताबी को मुदबना सिनी कदू मोरे बॉर्डर टाउन कना सेंबीरी हजूद मांग ताकू थाजिब स्पेशल कमांडो की SP अखोई TS की सतोंबी नुसीद्रा ब्रह्मांड दानदारासु इरबद मांग चलगा अखोई थेंगनी अखोई लेगने मोरेद अखोई शांति पुरकनी हंगाम थोंगोक चा फंगदी है इसे सेगी फोर्स हवाई के सारा तुम डेंगी नारे आलेबगी डेंगी नादा क्या लेरगे बताले हंगी मोरे शांति पुरके हंगना लेरपनी पुनमसे अखोई इमा सपी नुपी मैं पुनमसे अखोई आद मनपुर लौमी सिंगी सेट फी साबदी को चिंजों मंजों लोग आर्ट एंड कल्चर मैं पुनमको अखोई मैथई पांगन कुट अखोई मैम को लोन मैथई पांगन फुट पी मैम को मैम लेरे अखोई लेरेब अखोई प्राइम मिनिस्टर की बेटी बचाओ बेटी पढ़ाओ अखोई यौबीब निथोई मैं पुनः मफम चादना मांगी मैं पुनमता दिल्ली से भारत की कैपिटल रेप कैपिटल है नत्रो दिल्ली मैतई नुपी इसकी मैम नाटोन मैम नत्रा मोलेस तौबीदना तौरीना है सी हंधनते येंब रेसिजम को कास्ट खाइनबदी येंगेको भारत की प्राइम मिनिस्टर खंगबीओब बेटी बचाओ पढ़ाओ आठ थोनसी लुचिंबन है वादो निथोई गमी हक्चांग सरूदो पुथोपीओ अपोप मा पार सिनरकांदा अरोब थोंग पाथोक्सी अबादी पांगोंग सिलगे तौरवे विल अपोप बापागी फोंदोइबसे मैम पुनमक इसा पोप गाक्तनी को अखोई इसा सुले गाक्तनी मामा बापा गाक्तनी अखोई मागी मचाक्तो मापागी मचाक्तो एक्सु चाई आई चागाने अखोई पोलोई अफब अचुम फंगबो होटची है निथोई गमी मपाना थमीबसे मसी अखोई लागाना खंगना थौ पांथोक्पीसी हाइबे आई थमजगे ओजा मथंगदना अखोई लमदमसिदा NRC चटनाहंदुना कुकी जो सिंगना खुंदारिबा लमसिंगदा इहान हाना मिटोप खंदोकदबनी हाइना मैतई मितई ट्राइब यूनियन फोंदोखरे ओजा सिगी मतंगदना करी फोंदो याम जुमे आइना सिमतान हाइजगे हाइबदि अखोई भारत के लेगांगना अखोई मागी अखोई येंगबा जियो पॉलिटिक्स की अखोई मेयेंग करिनोबा भारत अखोई मणिपुर नुसीरिसे आइना खंजबदरिको आइना हुजु फाउनो खना आई खंजबदरि मणिपुर लेगाक्से मणिपुर की लेबाक्से नुसीबा मणिपुर से अखोई नेशन अखोई एयर कंडीशन ने अचौब अखोई साइक्लोन मांगनब लेते अचौब इसिंग इचाउन मांगनब लेते इसिंग नुसी की फिल्म फजना लेबा याना फर्टाइन ओइबा मिंगरेट मयाम कइबा मयाम लाइबा अदुगुम लेबाक अमने अखोइजे आई ngसागी नेशन एयर कंडीशन हाइजेनी ने फिरिस के लेते याराम हुजतबो वा कोथोरपदि वानी को अखोई अंगा ओरिगदि तारेमने उन दारेमने अदुन उन्नु इंगन में सिबरते नुसीरबा अखोई इरेबा इरमदम मचिन लेबरा लोन बखजे लेकिन कांगनो नेगा गाइबा केवा मातोन कुंदमबा नुसीरबा चिंगपा तुरेम नाइ नुसी लेबा अखोई अदुगुम्बा अखोई इरेबा सिनेबको अखोई लाइदिसे अदुना NRC चनरजे हाइबसिदि अखोई सिदि यामना सिदि अचुबा वाफम हमनेबा अदु इंडिया गवर्नमेंट ताबीदेबा हाइबदि इंडिया गवर्नमेंट अदुक सांगो सांगसे इंडो मायम बोर्डर करगी जबतरवा मोन पेंशन खाबि थमिसि करगिनो इंडिया के दोन पंजाब को पाकिस्तान नेपाल भूटान मैम लोन चेक्शन गाकनेबा सोना कंदी मेगी गोल्डन ट्रायंगल लेरबा अरे सोना दाखन अखोई ब्रह्मा अखोई हान ब्रह्मा होसिन म्यांमार को कांकोंग चारिबा लेबाक अरे चीना पाउदर मैम पुनमक लेरबा सी मैम कुकी जो मैम फॉरेन मैम चगई फॉरेन मैम चग हाइदो मणिपुर सोइबा लानसी कनोसी फॉरेन खुद यावी हाइदुनेबा कना हाइबनो ओनबिस मिशन हाइरे अरे स्टेट की ओइबा अखोई गवर्नर हाइरे RS चिप हाइरे ओनेवन अखोई इनोन होचर हाइरेबा अदु कइगिनो अदुदि समन खादब दिग नत्रबा समन खादब माना मसिम क्या फदुनोबा शासन अदुना सुन सगी बमयाम पुनमक्तो अखोई PS एरिया दो मयामदि 1951 ओइजारिनी गवर्नमेंट 1961 हाइनेबा अदु गसि PS एरिया दु लेफ्थो कांदा मणिपुर सगी बम पुनमक्से इंटेंसिव पेपर न कनानो हा जेलोबिन तबना कनानो फॉरेनर कनानो हाजनबा
ꯑꯩꯈꯣꯏꯒꯤ ꯑꯥꯏꯀꯟ ꯄꯥꯏꯔꯝꯕ ꯑꯙꯥꯔ ꯀꯥꯔꯗ ꯄꯥꯏꯔꯝꯕ ꯌꯥꯝ ꯐꯥꯔꯦꯗꯅ ꯅꯠꯇ꯭ꯔꯣ ꯑꯗꯨꯝꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯊꯥꯗꯕꯗꯗꯤ ꯚꯣꯠ ꯏꯂꯦꯛꯇ꯭ꯔꯣꯟꯗ ꯆꯟꯁꯤꯟꯈ꯭ꯔꯒꯗꯤ ꯚꯣꯠ ꯀꯥꯔꯗ ꯃꯆꯥ ꯑꯣꯏꯔꯦꯕ ꯄꯨꯝꯅꯃꯛꯁꯦ ꯑꯦꯟꯑꯥꯔꯁꯤ ꯆꯠꯍꯟꯁꯤ ꯍꯥꯏꯕꯗꯤ ꯈꯠꯇꯣꯛꯁꯤ ꯍꯥꯏꯕꯅꯤ ꯑꯁꯦꯡꯕꯅ ꯀꯩꯅꯣ ꯐꯧꯁꯦ ꯈꯞꯄ ꯀꯥꯟꯗ ꯆꯦꯡ ꯈꯞꯄ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯐꯧꯋꯥꯟ ꯈꯜꯂꯤꯗꯅ ꯍꯥ ꯑꯗꯨ ꯐꯧꯋꯥꯟ ꯈꯠꯇꯣꯛꯁꯤ ꯍꯥꯏꯕꯅꯦꯃꯤ ꯁꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯌꯥꯝꯅ ꯋꯦꯜꯀꯝ ꯇꯧꯒꯗꯕꯅꯦ ꯃꯅꯤꯄꯨꯔ ꯃꯌꯥꯝ ꯂꯥꯎꯔꯛꯏꯁꯤ ꯑꯆꯨꯝꯕꯅꯦꯕ ꯇꯧꯕꯤꯌꯨ ꯑꯗꯨꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯅꯗꯤ ꯍꯔꯥꯎꯔꯦ ꯄꯣꯛ ꯑꯩꯈꯣꯏ ꯏꯟꯗꯣ ꯃꯌꯥꯝ ꯕꯣꯔꯗꯔ ꯄꯦꯟꯁꯤꯟ ꯈꯥꯕꯤꯔꯅꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯔꯤꯖꯤꯝ ꯂꯧꯊꯣꯛꯑꯅꯤ ꯍꯔꯥꯎꯔꯦ ꯑꯁ ꯍꯔꯥꯎꯔꯦ ꯃꯣꯏꯗꯤꯕ ꯑꯩꯈꯣꯏꯅ ꯍꯪꯉꯤꯅ ꯉꯍꯥꯟꯒꯣꯏ ꯑꯗꯨꯛ ꯁꯥꯡꯕꯁꯦ ꯀꯔꯤ ꯈꯥꯗꯕꯅꯣꯕ ꯑꯗꯨꯛ ꯁꯥꯡꯕ ꯈꯥꯕꯤꯗꯕꯒꯤ ꯃꯅꯨꯡ ꯇꯝꯅ ꯆꯪꯈꯤꯕꯗꯒꯤ ꯃꯅꯤꯄꯨꯔ ꯏꯔꯥꯡ ꯊꯣꯛꯄ ꯅꯠꯇꯕ꯭ꯔꯥꯕ ꯑꯗꯨ ꯍꯧꯖꯤꯛ ꯈꯥꯕꯤꯔꯤ ꯍꯥꯏꯅ ꯁꯤꯁꯨ ꯍꯔꯥꯎꯔꯦꯀꯣ ꯊꯦꯡꯅ ꯑꯗꯣ ꯑꯗꯨꯛ ꯁꯥꯡꯅ ꯃꯅꯤꯄꯨꯔꯕꯨ ꯁꯝꯕꯟ ꯈꯥꯗꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯃꯗ ꯆꯪꯕꯗ ꯂꯧꯊꯣꯛ ꯊꯝꯕꯤꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯕ ꯃꯇꯝꯗꯨꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡ ꯃꯇꯝꯗꯨꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯝꯕꯟ ꯈꯥꯅꯕ ꯀꯔꯤ ꯍꯣꯠꯅꯔꯝꯗꯒꯦꯕ ꯁꯝꯕꯟ ꯈꯥꯅꯤ ꯍꯥꯏꯔꯤꯁꯤꯁꯨ ꯃꯣꯏꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯑꯣꯏꯅ ꯁꯔꯚꯦ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯀꯥꯡꯕꯨꯅ ꯑꯗꯒꯤ ꯃꯌꯥꯝꯃꯥꯔꯒꯤ ꯀꯥꯡꯕꯨ ꯇꯧꯔꯒ ꯃꯣꯏꯅ ꯂꯩꯕꯥꯛꯀꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯁꯔꯚꯦ ꯇꯧꯔꯕ꯭ꯔꯥꯕ ꯂꯥꯏꯟꯗꯣ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯃꯥꯡꯉꯦ ꯍꯥꯏꯗꯨꯗꯤ ꯚꯣꯇꯔ ꯄꯤꯔꯛ ꯑꯗꯨ ꯁꯤꯐꯥꯎꯗ ꯃꯅꯤꯄꯨꯔꯒꯤ ꯂꯝꯗ ꯁꯤ ꯍꯦꯟꯖꯜꯂ ꯌꯨꯡꯉꯤ ꯀꯣꯊꯥ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯃꯅꯤꯄꯨꯔꯒꯤ ꯂꯝꯗꯨ ꯁꯔꯚꯦ ꯇꯧꯕꯤꯔꯕ꯭ꯔꯥꯕ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯊꯥꯛꯇ ꯑꯗꯨꯁꯨ ꯍꯥꯏꯗꯦꯕ ꯄꯦꯟꯁꯤꯟ ꯈꯥꯕꯤꯔꯅꯤ ꯍꯥꯏꯅ ꯍꯔꯥꯎꯗꯅ ꯑꯁ ꯌꯦꯡꯉꯣ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤꯔꯦ ꯆꯥꯟꯕꯤꯔꯦ ꯑꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 13 ꯑꯅꯤꯃꯛꯇ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯔꯤꯖꯤꯝꯗꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯔꯝꯕꯗꯣ ꯂꯧꯊꯣꯛꯎꯅꯤ ꯍꯥꯏ ꯑꯁꯣꯝꯅ ꯃꯤꯖꯣꯔꯥꯝꯅ ꯌꯥꯗꯦ ꯍꯥ ꯑꯁꯣꯝꯅ ꯌꯥꯗꯦ ꯈꯥꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯁꯥꯟꯅꯔꯤꯕꯁꯤ ꯀꯔꯤꯅꯣꯕ ꯈꯨꯕꯥꯛꯇꯣ ꯈꯨꯁꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯑꯦꯟꯑꯥꯔꯁꯤ ꯆꯠꯍꯟꯁꯤ ꯕꯦꯁ ꯏꯌꯥꯔ 1951 ꯑꯣꯏꯁꯤ ꯀꯥꯏꯅ ꯃꯌꯥꯝ ꯍꯥꯏꯔꯛꯏꯁꯦ ꯌꯥꯝ ꯆꯨꯝꯃꯕꯅꯤ ꯌꯥꯝ ꯆꯨꯝꯃꯕꯅꯤ ꯃꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯇꯧꯕꯤꯒꯗꯕꯅꯤ ꯑꯗꯨ ꯃꯄꯨꯡ ꯐꯥꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯇꯛꯁꯤꯟꯕꯤꯒꯗꯕꯅꯤ ꯑꯗ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕꯅꯒ ꯍꯥꯏꯔꯤꯕ ꯑꯇꯩ ꯂꯣꯏ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯃꯣꯏ ꯀꯔꯤꯒꯤꯅꯣ ꯃꯅꯤꯄꯨꯔ ꯀꯟꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯕ꯭ꯂꯦꯛ ꯁꯤꯞ ꯑꯃꯨꯛꯐꯥꯎ ꯌꯥꯎꯍꯟꯒꯨꯝꯁꯦꯕ ꯌꯥꯎ ꯃꯔꯛꯇ ꯕ꯭ꯂꯦꯛ ꯁꯤꯞ ꯌꯥꯎꯕꯗꯒꯤ ꯌꯥꯎ ꯃꯌꯥꯝꯅ ꯆꯤꯈꯥꯏ ꯅꯥꯟꯅ ꯍꯧꯔꯛꯑꯦꯕꯀꯣ ꯑꯗ ꯑꯩꯈꯣꯏ ꯑꯗꯨꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯇꯥꯜꯂꯛꯏꯕꯁꯤ ꯑꯩꯅ ꯍꯥꯏꯖꯔꯦ ꯏꯁꯣꯔꯒꯤ ꯈꯣꯜꯂꯥꯎꯅꯤ ꯃꯌꯥꯝ ꯈꯣꯜꯂꯥꯎꯁꯦ ꯃꯁꯤ ꯑꯦꯟꯑꯥꯔꯁꯤꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯠꯍꯜꯂꯀꯥꯟꯗ ꯕꯦꯁ ꯏꯌꯥꯔꯗꯣ 1950 ꯑꯣꯏꯔꯀꯥꯟꯗ ꯃꯤꯇꯣꯞꯁꯤꯡ ꯃꯌꯥꯝ ꯑꯃ ꯏꯟꯗꯁꯇ꯭ꯔꯤ ꯄꯤꯄꯜ ꯑꯗꯨ ꯈꯟꯇꯣꯛꯁꯤ ꯑꯩꯈꯣꯏ ꯌꯦꯂꯣꯃꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯀꯨꯀꯤꯁꯨ ꯀꯣ ꯄꯥꯏꯇꯦꯁꯨ ꯌꯦꯂꯣꯃꯤꯅ ꯃꯣꯏꯅ ꯅꯠꯇꯕ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅꯗꯤ ꯀꯨꯀꯤꯁꯦ ꯌꯦꯂꯣꯃꯤ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯀꯨꯀꯤꯁꯦ ꯆꯪꯁꯤꯜꯂꯛꯄꯗꯣ ꯍꯥꯏꯕꯅꯦꯕ ꯀꯨꯀꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯅꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯁꯤꯅꯤ ꯑꯁꯤ ꯈꯪꯕꯤꯌꯨ ꯁꯤꯅꯤ ꯑꯗꯨꯅ ꯃꯇꯝ ꯍꯧꯅ ꯇꯧꯔꯀꯥꯟꯗ ꯉꯁꯤꯐꯥꯎ ꯊꯕꯛ ꯇꯧꯕꯤꯗꯕ ꯑꯗꯒꯤ ꯂꯥꯟ ꯑꯁꯤꯐꯥꯎꯗ ꯊꯥ 10 ꯍꯦꯟꯅ ꯆꯪꯍꯜꯂꯛꯄꯁꯦ ꯅꯨꯡꯉꯥꯏꯇꯦ ꯄꯦꯟꯗꯦ ꯂꯩꯉꯥꯛ ꯂꯩꯔꯤ ꯁꯥꯁꯟ ꯂꯩꯔꯤ ꯂꯩꯕꯥꯛꯁꯦ ꯔꯨꯜꯁ ꯑꯣꯐ ꯂꯣ ꯆꯠꯄ ꯂꯩꯕꯥꯛꯅꯤ ꯍꯥꯏꯕꯗꯨ ꯇꯧꯕꯤꯌꯨ ꯑꯗꯨ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯠꯅ ꯃꯈꯣꯡ ꯐꯣꯡꯕꯤꯌꯨ ꯃꯊꯪꯗꯅ ꯑꯩꯈꯣꯏꯒꯤ ꯔꯤꯝꯁꯀꯤ ꯀ꯭ꯔꯤꯇꯤꯀꯦꯜ ꯀꯤꯌꯔ ꯕ꯭ꯂꯣꯛ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯚꯔꯆꯨꯑꯦꯜꯒꯤ ꯈꯨꯠꯊꯥꯡꯗ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯈ꯭ꯔꯦ ꯊꯧꯔꯝ ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯕ ꯑꯩ ꯌꯥꯝ ꯁꯥꯡꯅ ꯄꯤꯖꯔꯣꯏ ꯁꯣꯏꯕ ꯑꯩꯁꯦ ꯍꯥꯏꯖꯈꯤꯕꯗꯤ ꯂꯥꯟ ꯊꯦꯡꯅꯔꯒꯁꯨ ꯂꯥꯟ ꯃꯔꯛꯇꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯒꯗꯕꯅꯤꯅ ꯍꯥꯏꯔꯤꯁꯦ ꯑꯗꯣ ꯔꯤꯝꯁꯀꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯩꯈꯣꯏꯒꯤ ꯀꯣꯛ ꯕ꯭ꯂꯣꯛꯇꯣ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅꯒ ꯂꯥꯟ ꯃꯔꯛꯇꯒꯤ ꯑꯁꯣꯝ ꯃꯥꯅꯒ ꯎꯌꯣꯛ ꯎꯌꯨꯡ ꯇꯝꯕꯤꯗꯅ ꯑꯐꯕ ꯑꯃ ꯊꯝꯕꯤꯔꯤꯁꯦ ꯁꯤꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯩ ꯊꯥꯒꯠꯇꯕ ꯉꯝꯗꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥ ꯂꯥꯛꯑꯒ ꯃꯅꯤꯄꯨꯔ ꯃꯩ ꯑꯩ ꯀꯜꯂꯨꯔꯥꯎꯕ ꯑꯩꯗꯤ ꯑꯗꯨꯗꯤ ꯁꯤ ꯃꯤ ꯂꯩꯇ꯭ꯔꯒ ꯃꯤ ꯀꯥꯒꯗꯤ ꯁꯨꯃꯥꯏꯅ ꯑꯆꯧꯕ ꯑꯐꯕ ꯃꯌꯥꯝ ꯔꯤꯝꯁ ꯂꯤꯡꯈꯠꯄ ꯐꯩꯌꯦꯕ ꯑꯗꯨ ꯂꯤꯡꯈꯠꯅꯕ ꯄꯣꯠꯇꯨ ꯁꯤꯖꯤꯟꯅꯗꯣꯏ ꯃꯤ ꯃꯌꯥꯝꯗꯨ ꯂꯥꯟ ꯅꯪꯗꯅ ꯃꯤ ꯄꯤꯀꯦꯠ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯇꯥꯔꯦ ꯀꯅꯥ ꯇꯧꯗꯣꯏꯅꯣꯕ ꯑꯩꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯇꯥꯇꯥ ꯍꯨꯜꯕ ꯈꯣꯠꯇꯅ ꯑꯗꯒꯤ ꯎꯔꯦꯡ ꯇꯝꯕꯒꯤ ꯗꯦꯜꯂꯤꯗꯒꯤ ꯇꯝꯃꯛꯏꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄꯅꯦꯕꯗꯣ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯃꯥꯏꯅ ꯑꯁ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯕ ꯁꯤꯃꯤꯠꯁꯤꯁꯨ ꯋꯥꯔꯦꯍꯦ ꯃꯌꯥꯝ ꯋꯥꯔꯦꯍꯦ ꯂꯥꯟꯁꯤ ꯀꯩꯅꯣꯅꯤꯍꯦ ꯊꯥ 10 ꯁꯨꯔꯛꯑꯦꯍꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯑꯩ ꯂꯩꯔꯤ ꯑꯩ ꯇꯧꯏ ꯑꯩ ꯃꯄꯨꯅꯤ ꯂꯩꯕꯥꯛꯁꯤꯒꯤ ꯍꯥꯏꯕꯗꯨ ꯎꯠꯂꯒꯦꯅ ꯂꯥꯛꯄꯤꯌꯣꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯆꯠꯇ ꯑꯐꯕ ꯍꯨꯟꯕꯗꯨꯗ ꯂꯩꯕꯥꯛ ꯃꯌꯥꯝ ꯄꯨꯟꯅ ꯈꯨꯕꯥꯛ ꯈꯨꯕ ꯉꯝꯗ꯭ꯔꯦꯕ ꯁꯦꯛꯁꯟ ꯈꯔꯗꯪ ꯍꯥꯏꯔꯒ ꯇꯣꯛꯑꯦ ꯐꯔꯦꯅ ꯍꯥꯏꯔꯦꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯐꯕ ꯊꯕꯛ ꯇꯧꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅꯃꯛ ꯑꯐꯕꯅꯤ ꯈꯨꯕꯥꯛ ꯈꯨꯍꯟꯁꯤ ꯃꯥꯕꯨ ꯑꯣꯛꯁꯦꯕ ꯑꯗꯨꯅꯦꯕ ꯍꯥꯏꯗꯤ ꯑꯗꯨꯗꯤ ꯁ꯭ꯋꯥꯏ ꯃꯇꯝꯗꯨꯗꯤꯅꯦ ꯑꯩꯈꯣꯏ ꯍꯥꯏꯁꯦ ꯕꯤꯖꯦꯄꯤ ꯂꯩꯔꯤꯉꯩꯗ ꯅꯨꯡꯉꯥꯏꯍꯧꯔꯣ ꯀꯍꯥ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤ ꯂꯩꯔꯤꯉꯩꯗ ꯅꯨꯡꯉꯥꯏꯍꯧꯔꯣ ꯍꯥꯏꯕꯁꯤ ꯃꯣꯏ ꯃꯤꯅꯦꯕ ꯃꯅꯤꯄꯨꯔ ꯀꯟꯒꯗꯕꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯁꯨ ꯂꯩꯇꯦ ꯕꯤꯖꯦꯄꯤ ꯅꯠꯇ ꯂꯩꯇꯦꯅ ꯍꯥꯏꯕꯁꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯥꯏꯈ꯭ꯔꯦꯕ ꯑꯗꯨ ꯐꯖꯗ꯭ꯔꯕ ꯍꯥꯏꯗꯣ ꯃꯥꯒꯤ ꯊꯝꯕꯥꯜ ꯅꯨꯡꯁꯤꯕꯗꯒꯤ ꯕꯤꯖꯦꯄꯤ ꯅꯨꯡꯁꯤꯕꯗꯒꯤ ꯆꯟꯗꯅꯂꯣꯟ ꯅꯨꯡꯁꯤꯕꯗꯒꯤꯅꯦꯕ ꯑꯗꯣ ꯕꯤꯖꯦꯄꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯕꯤꯖꯦꯄꯤꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯖꯕ ꯊꯥꯒꯠꯅꯖꯕ ꯀꯣ ꯕꯤꯖꯦꯄꯤ ꯂꯩꯔꯒ ꯅꯨꯡꯉꯥꯏꯍꯧꯔꯣ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯂꯩꯔꯤꯉꯩꯗ ꯅꯨꯡꯉꯥꯏꯍꯧꯔꯣ ꯂꯩꯕꯥꯛꯁꯤ ꯃꯅꯤꯄꯨꯔ ꯀꯟꯒꯗꯤ ꯕꯤꯖꯦꯄꯤ ꯈꯛꯇꯅꯦꯅ ꯀꯟꯅ ꯍꯥꯏꯖꯔꯤꯕꯗꯣ
오늘은 파이프스나 따비와 심피스나 잡시나 타보자 하이저리네 봐 심피스나 하기 와도 라이나 간비거너 봐 아두나 락비오 머니푸라 라안절로 전후 호너비오 머니푸르도 파이프스 락다 호너비도 라가노이 매암노 호너 토당 노비오 방도 서로 노비거노 심피스나 망 타비오 루싱메자 매암 싱거다버니 루청부 오늘 뚱득이 일라기 루청바 까 오이나데 루싱메 하비디 매암나 매암도 싱거가 마라 프로블렘이 뿌이 아tum 봐 루청부 오비오 아코기 간노도 아코기 BJP 부 마기 자나 칼로 타자부 누시보 매암도 누시비오 봐 아두마다 BJP 똑같 누시저리 봐 오늘은 프라임 미니스터 부 나서 오늘은 아코기 파이 아코기 오늘은 아코기 지메서 누시비오 봐 아두니 아이 탐저링지 마시 loisilakpada lakchanimba question amatangna RPF ki nifu manga suba mapop kumon thoranga mari lainana Manipur ki miyam asi Bharat ki national interest ki victim amani haina RPF ki acting chairman afungdokre ozasi ki matangda na kari Bharat ki lagana kogi oreba Bharat ki lagana kogi aina yadra Bharat thugaina Bharat ki lal hobne na lakthokhrabani RPF adu RPF na akogi tawchak ki leibe Manipur se chahi rising mangagi mathak tin kha tamra leirak pare duga India da ki Manipur ning tambu hali basa gi tan constitution na bu hali achoban thu par male ba am ojana akogi leiram mare adra magi ning tambu do akora bo hanjin gi ne na haibane basa UN ke map pi international law ne yaba ngaktani aduna ina adu matum de ai ka na haijera roi ko aduna masai aduna ning tamba haiba chi ning tamba ki lenga ning tamba haiba chi sumna ko tangno de meyam gi aduna RPF da photo pi da mo gi meyang ni mo gi meyang do na kai thamni Manipur lenga Bharat lenga ari Manipur meyam pun bakta yam phong thamok pane ba sini ai hi pami hi tawi hi haibdo adu meyam mang phela thangmu de bani ada afaba kaino phataba kaino achum mana ka aramba kaino khanga ga meyam gi do no meyam na hor ga da ne ba aduna adu manga ai thamjage ati maka awe thaga ji roza marik sumba wafang kya ma thambi khre loinana news analysis ki thorama sida ozana lengbi raktuna mapung phan bibuge de makta ozabu hana thaga chari matang asida news analysis loisinjare mideng tabiri ba punmakstu amuka hana thaga chari